Thank you so much, Sir na matam chana lakpiduna stage asida nganthoi bibagi damakta hainingai leitana thangatpa phongdokchai. Makha tarakpada khoigi hanadagi chatnarakpa haitare beats thetpagi chatnabidagi khitang nathai jaraga ngasigi daista lengsin biriba ngasigi dais ki leiteng oibiriba ikai khumnamda matik charaba President amadi akoigi chief guest of honor hojik lambida leire na dum haibire aduna atubu matamda yausalani ado hojik nganthoi biriba chief guest amadi president akoigi organizing committee na lengyan fi amamtang kudol tambina ba akoigi committee maigaida khanganjari Tagachari ngasigi Thorombasi gi akoigi welcome address bibina binamakta Kauksanjari Sumanta Moirangthem welcome address bibina binamakta welcome to BC अहनबदा तिनबिरिबा सात्र सात्री पेरेंट्स सिंगबो इकौनोना खुरुमजरी ngasiगी December gi tang kunipan yumsikaisu numit asida sinjariba Einsteinian 1.0 gi felicitation program asida atoipa mingtulen oina nganthoi bi khiba ming oina panjarabada Dr. Yunam Radheshyam Singh, MLA, Hyanglam NC. Kondrapam Rajen, President, Ekasini Trust, Amadi, Victoria Yankom, MPS, Commanding Officer, 2nd MR Impal. Loinana, Satra Satri Singh, Amadi, Satra Satri Singh, Loinana Lakiba, Parents Singh, Guardian Singh, Aduga, Print Media Gi, Kambubu, Einsteinian 1.0 gi group tagi taram na okchabagloina ngasigi welcome address patang losinjarge. Thank you. Sumanta Moirangthemdagi welcome address lobikhrabagi matungda hojik respected dignitaries sing aikoigi dais talengsin biriba chief guest amadi guest of honor na candle lighting gi ceremony asi tawbina baning singjari. Ngasigi Thoromasi Chathajaba matamda soingam yaudaba amadi loiba phauba koigi positive energy haitare positive vibe amaga loinana chathajana bidamakta koi maira chukat pinaba MAHEIKOL Foundation amadi KIHOM ki organizing team dagi member amatang yaubina baning singjari. Matung tarakpa Einsteinian gi thabaksingdasu maipaknaba amadi mapugi thaujal phangjanabagi damakta mayam punna yaipha wish tawminasi. Mikup kharadang mayam punna lepkhat minasi aduga ngasigi Thoromasi soida ngamdaba amadi mapung phaba aduga tongan ba mathangi thabak thorom singda henna mai pak pai batu oi minasi haiduna mikup kharadang laujage.
ngasigi koigi meira chokhat pigi bigi mta haininga litana thaga chari ngasigi chief guest amadi president Thoram asigi haudokpa oina opening song da pena saisak pena wahodok mayam puna taminasi. Aikhoigi ngasigi pena gi artist sing bo stage da lengkhat piraknaba ningsingchari. ngasigi ahubu kubam ga loinana ngasigi ahudok chaba aduga artist sing asibusu hena pungning thogat pi boina Namu pugning khaki haunarak bayawai bu kaudana ai bungo lewa uning ton bu kaudana singu layam punamak bu ahal badawang na taijerami wang Kai mari ngak liba sumdai nipan puriba thang jing ne mar jing ne wang bre ne kobru ne thakta laiba sorarin khad laiba dhuarin saji thaba puroi tawui angal sapun kusu Iramdana iwaya simu taina koliba iram mabatumaba iram simba tu simba idhong laima idhong ning thau lam laima lam ning thau chadi hakba khungi yaba singhudana layang khibik pusuhan madawang musilay lombana ting tha Jaramini Anina tilli marumni Anina tilli marumni
ahumna dilli ma pangni ahumna dilli ma pangni taragi mi dillagli taragi mi dillaga dillagli mina mi pungde phamde na mina mi pundaga phamduna laine lai pungde phamdu na laina lai punda phamduna taragi mi din dillagpa taragi mi dilna dillagpa ngasi gurona numita ngasi corona numita 방tuk 저리바 터름시 방독저리바 더름시 띠다 가이드바 비비요 떼다 가이라바 비비요 띵발버기 마부니 띵발버기 마부니 마부마기는 낭로카 마부마기나 낙루가 메라 마부 까두나 마이라 마부 까두나 구름제두나 니저리 구름제두나 니저리 나 Pukning huna sumatningai oiraba pena saiho tamin nakraba matungda thoram asigi makha chathajarakpa oina khundrakpam rensenbu keynote address pibinabagi-damakta phambak thakta kaukhatjari. Kauksanjari Khundrakpam Rensen for giving the keynote address. Madam Victoria Yankom, MPS Commanding Officer, 2nd MR Imphal, venue da yore haina takpire. Guest of honor gi fampham lang da lengsin binaba Madam Bu Kausanjari. Thank you so much, Madam, for coming. Khundrakpam Rensen, keynote address PB Nabaning Singjari. Marak thatna khoigi Madam yoksalak pasida khitang thenglas thengna kang yoksan bire haningali tuna thagatchari ado lengyan tang kudol tambina widamukta ngasigi guest of honor gi pampham langda lengsin biribi ikai khumnabada matik charabi Madam
Yankom Victoria, MPS. Lengsin biri ba kuding mapo ay hang na ahama magtada ikong na kurum jari ngasige Einsteinian 1.0 ge manung chan na sinjakiba mathematics and science competition amadi mini science show asige athoiba mithunglen oibiriba sir Dr. Yumnam Radhesam Singh, Honorable MLA, Hyanglam SC, Loinana. Ngasige, President ni Pampam Lang Dalengsin Biriba, Sri Kundrapam Razen, President, Ekasini Trust, Amadi, Ngasige, Guest of Honor ki Pampam Lang Dalengsin Biriba, Madam Victoria Yankom, MPS, Commanding Officer, 2nd MR Impal Busu, Ayang Ikong Nona, Kurumjari Amadi, Taram Noksari. Ako'y nasinjakriba, MAHEIKOL Foundation Amadi, KIHOM nasinjakriba, Mathematics and Science Competition na sige. Nga sige, felicitation day asida, sarog yaba lakpiriba winner sing musu, taram noksari. Ako'y na ahamada sinjakriba, Mathematics and Science Competition na sige. Hawkiba October ge tarik kuntra, Manipur ge tungan-tungan mafam marida, Impal dana, TG Higher Secondary School, Thawal dana, Fencer Higher Secondary, Amadi, Waikomani Girls College, Amadi, Kaksing dana, Padmaratna English School, Amadi, Moirangda, Advanced Public School, Thamna Pokpi, Haiba Mafam Marisida, Angang Lising Mari Hena Thaduna, Maipang na Pangtoki. Ako'y na tawjariba, event na sige, Pandam Day. World sida, scientific world la, asawa changes ani kak puraki, ako'y na mayam ne, commonly accept over science ki discourse si, sumna sum parang saan na lakwa matamda, Isaac Newton ge, theory of motion ni matamda, scientific world ge, achawa sapu ma pikraw matungda, makhatana, Albert Einstein ge, theory of relativity gi matamda, amuke hena, scientific world ge, mayon chungki, ako'y nasinjari ba, Einsteinian 1.0 si, Albert Einstein bu, ningsing bu ina, Manipur su, scientific world bu, science bu yamna nuksijaba, amadi, technology ki field da, yamna tina kumang saksilakpa sida, ako'y nasu ako'y ngamjaba kra, tawjaduna, hogolak liba mahiroi singbo, nurture to bu ina, amadi, makhata ba ako'y career da, matawkaram ni help to sige khan madagi, MAHEIKOL Foundation amadi KIHOM KHUTSEM naraga sinjaki bani, ngasige thorom sida, felicitation day khaktang natana, science bu pamjaba singbu pungning thawat na bagi damakta, Acumen Artificial Intelligence Private Limited, makoina Artificial Intelligence ki project ama showcase to bigani, aduga guest speaker oina Sir N. Shred Chongtham, amade Sir Uttam Kumar Ningthaujam, Managing Director Ilbigo Circuits, animangna Sir animangna masige mahiroi singda lakpiriba mahiroi singda chauba fajaba knowledge kya share to biramgani ako'y na thoram jisin ma matamda ahambada competition jisin na bhona bada ako'y da yamna angakpa kya thengnaki competition je Manipur da mamang na jum singre ako'y na taba makoy ju tongana dum sinki ene tai adubo ako'y na sinjari jeju ako'y gi oiba mahaw ma piba ngamjai haina ako'y gi site gi thajaba leijai guardian sing amji student sing na sum sing mahaw phangbiramgani haina khanjai Einstein na harambada science aibasi universal oi haibadi international oi science na mising makai naide science aibasi di khuding makna hairaga khunai mabu punna mayam chungkhatpa yaba adumba amani adubo science international yamna universal oiba science country kharana laiba kharana yamna kumang jausilaga laiba kharana sakhatlaga developing oirega leiriba amadi science ki mangal yamna kala yamna kumang jausilakli science and tech fields da Manipur gi su recently Manipur dagi Hairok dagi Iron Man gi magi guard saba tongan ba ako'y equipment innovations mayam thokre mayam si Manipur da hanadagi groom tawraga lakpa adu natana makoy gi idea du da thajajabadagi confident lejabadagi kanamadagi support yaudana yamna wan honaduna tawjabasu kayama leiri
ngasi thoram sida makhoi mayam busu manipur gi dagi haukiba manipur gi lehau dagi thokiba science and tech ki field gi mayek larba khudam thambiramba makhoi busu akoina thagat phongdok sari haiba competition sin na bhona bada akoin school amakak chacharu bada sum mayam ngak pa thodom phak theneki competition sin base angang sing na bu pam daga di school sing na dum yahon bi adu karigum school khara dadi akoina akoigi school khara dadi akoina changu matam da ahambada angang naha khara lae competition ji pangin chinei mogi ji kai pandam lei no khangdawa myam yawe akoin haije madam principal unhan biu sir principal unhan biu minute ahum gotang bibiu akoi wari sajage dum hai akoina minute ahum akoi lojai laura matung da akoi pandam akoi da mayek seng phongdoi adubu sisi phongdok luro matung da de haiba competition sida manipur board bosem syllabus khatang natana cbsc gi makhada lebe school kam saru ga rakhi masi khoi gi competition sida anowa amane ne khanjai common noiba syllabus amada board amade cbsc animak changdam na basi yam tanga thoi aduga school khara dana haiba competition si thana bagi damakta thaning ma khudimuk than bana tawa haiba competition si thana bagi damakta khoni school la form collect chaba matamda hana prelims round ama mogi school da conduct tawirami akhoi nanga ko phawjagi oja makhoi thaning awadi dum than biu akhoi da problem ka chule jade haibda makhoi na pulap than bagi man mohta school lagi makhoi class to ba tongan don khara dang than jage haidana aban thaba khara sudum yawi sumu thengne adugi matungda akoina question style da multiple choice question je tongan tong exam pattern da mcq da akoin handak hodok sari se multiple choices tum hanbi ama hodok sei hana tawrisina ayamba common noiba exam pattern to biri se option a b c d le ganda amhaktang chumbodo amatang khodan bi bani akoin introduce to jarisina answer ani chumme ani da kan to biu ahum chumme ahum da kan to biu adugi mark tongan akoi detail pije haibase akoi ahan hodok matamda oja kya amana senior kya amana class 3 4 da hodok matamda makoi problem thokpe ai makoi haita basu ai akoina akoi dum sigi problem sa ko handle tawjage introduce to howa haibasina skill moina thang howa haibasina tungyoina kan hogani haina khalle haibi damakta akoina dum sigi force enforce tawre sorry akoina introduce tawre sigi potse aduga han school da akoina chatliba question pattern introduce tawro matungda fazana explain tawro matungda exam numit sigi ayuk sida so akoina yai mokai class sangbaga taiba invigilator singda makoina hai upos explain han ton bi class 3 4 da dakan system yam fazana hai basu yawi aduga dakan system fazana hai triba but answer di chummaga full circle khot tabage answer do correct answer oida basu yam yawi ayam na class 8 9 10 class 5 tagi horaga de khogi marakta competitive exam nabodia sainik kum am thaba yawudege hai ba dakan system jam fazana khuloiba yam yawi adubu class 3 4 da class 3 4 da di haiba dakan system je exam pattern je makhoi da anawu oibana yumdagi hana fazana train to bira ko shawi adu dakan system chummabdi chumma answer je adu dakan je lana tawudagi rank chandaba ko class 10 da example class 10 ga da fo yawi class my gi marks se sing haja 94 mu phangi answer achumba je correct answer je adu ma ge dakan system sob di kathara 64 dang phangi ma rank chandre swain doraga marak sit akoi na marak da phone call complaint lakon am yawi akoi exam je swaina aige khangi ba mark tu yaudre parents na phone da ba yawi akoi ne tawrami ba mark si yaudre haiba yawi adu akoi na singdokning je dakan system completely 100% akoi observe tawraga se yengki result sing akoi top 8 khatang khanbadagi angang masing 4000 hena thagi banina phawdaba sing pungning han thakiba tai haiba de akoi na 9 position dagi 15 position ba akoi khanjaki haiba 9 dagi 15 phawsi de akoi na school da oina certificate thagani the 1 dagi 8 phawsi na ngasi akoi felicitations da invite tawjabani sige damakta 9 to 15 gi marakta yawbiriba parents sing nasu waro biroi aduga ngasigi thoram sida thawai hapiriba akoigi sponsors sur hospital khangabok amadi Zobel Career Foundation thawal akoina tawjaruba hajaruba matamda tawjariba thabak se education gi line do ibana maram moraga amna fazana support to biduna sponsor to biduna amadi atopa lemlai enterprises manipro amadi the readers bookstore na ngasigi winner singi like sponsor to bi akoina pizariba ngasigi experiencing se ama unique oiba ama piba ngamgani hana di khale adubu parenting nasu eventually or matung da khoida feedback phongdok piram ba yagani aduga any akoida
matungdasu sidagi hena chawba event ama handakidi mini science show je akoina hairambadagi science exhibition hana plan tawjabani adu exhibition ji yawningba hana akoida priorly information pibirakpa mayam yawi adubo exhibition ji hana state sponsored haibadi education department gum ayam singale akoina nahawni ju tholaga ahan boina science exhibition sinbaje yam different ju oigadoraba adu anobasu oibade akoida resource kitang watpa not only physically nataba mentally intellectually kitang resource watpadagi akoi ahan mada tapna horaga mathang chawna tawse haibadagi akoina handak tawse exhibition jigi saruk yaning ama maheroi khara akoina invite tawjai adu makoi vacation thagi badagi communication gap khara laikre moi vacation tha akoina school da paw pijaraga su school chuti thagi ba adudagi akoina manipur gi oina technology related firm khara akoina guest speaker oina introduce haijaba aduga moi product show to biu hadina akoina muse tha duna haijai yabirak pa yawi yabirak tuna equipment artificial and private limited na ngasi makhoi gi project show to bigani mayamna su angak pa experience ama ngasi gi akhoi gi guest speaker sing amadi project stay phangbigani ane khali matang swaida attention jarage Tagachari Kundrapam Renson ngasigi thorom masigi marik chumlaba keynote address thambirung yungta Einsteinian 1.0 hariba event asi sinminakiba partnersing Mitsna House amadi Med Circle Manipur busu hainingai leitana thagatba phongdokchari event asigi sponsors Sur Hospital Joel Career Foundation Lemlei Manipur amadi The Readers Bookstore busu hainingai leitana thagatba phongdokchari ngasigi ningtham dhani haitare duga watching gi nong amuk chu sallini aduna yamna ingba matam sida angangjing students sing aduga guardian sing aduga school gi representatives aduga kwaidagi maru hoina koina haijaruba matamda matam chana lengbirak tuna ngasigi thoromasigi maru hoiba koigi daista nganthoi biriba mingoina hankachar bada ngasigi lengsin tuna lebiriba sing haitare Kudingmak hainingai litana thagatchari aduga thoromsigi makha chathajarakpu oina akoina angangjing punna akoigi punbagi event ama plus mamangda akoina sinjagiba event tugi facilitation akoigi felicitation program amoina akoina sinjabanina tongan tongan ba guest speaker kaya ama thamjari so that angangsing asibu henna motivate tawbina ba henna influence tawbina gi damakta aduna ahanba akoina thamjariba akoigi speaker guest speaker oibina bidongta ahanba guest speaker oibina bagidamakta Sir Uttam Kumar Ningthaujambu phambak thakta lengkhatpinaba kausenjari founder and managing director at Alvigo Circuits senior member of IEEE aduga kokotchariba Sir Uttam Kumar Ningthaujam se he has rich experience in semiconductor industry with focus on analog mixed signal and RFIC designs the hena haitoising thoiraba aduga hauji akoigi Manipur gi leiriba entrepreneur gi fampak sida yamna maming leiraba adugumba misagamani mayamna welcome tawiduna sir sidagi kari akoina tamjahuba yai habado mayam puna khangmin hausi kausanjari Thank you very much for the long and nice introduction. I'm not sure whether I actually deserve that much, but yeah, thank you so much. Ngasigi Einsteinian 1.0 gi aikoigi participants sing prize winners sing mayambu felicitate tawbagi function sida dais to lengsin biriba chief guest mingoina panjarabada Dr. Yunam Radheshyam Singh aduga president oina lengsin biriba Sri Khundrakpam Rajen and guest of honor Ma'am Victoria Yankhom MPS aduga tungi yumbi oigadoriba ka aikoigi state sigi country sigi world sigi future oigadoriba students mayam parents teachers and other dignitaries mayam pumnokpu ahana muktada ikoknona khurumjari aduga
First of all, I would like to thank the organizers, MAHEIKOL Foundation and KIHOM, for actually asking me to come over and then share my experience with you all. Ado aigi journey haitare hojik phawbagi journey gi maramda kitang aigi experience mayam da share tawjage with the hope that aigi journey si targa kitang ka akhoi students sing da motivate tawba ngamra na hope tawjaraga aigi experience journey se share tawjage aise aigi haurakpham se kaibul lamjau Kaibul Lamjau dagini thanga kendra dagi aduga aise adum local school haitare ko aikogi khungangi school khungangi high school higher secondary college da adum tammaga aige education se adumaina oire so 1994 dani aina class 10 thaki bese adu aise mukta high school moirang dagi class 10 thai aduga state ki 17th position lokhi ko aduna aina sising the high rise noiga sum student mayam ga hojik noina leiriba situation haigadra si mayam siga kitang correlate tawba ngamnaba aigi kitang angang oiringai gi wari su sum kano tawge share tawge ko aduga aisi moirang college da 1996 tagi class 12 passed away aduga state ki 9th position adumai lokhi ko aduga adudagi class 12 se loiraga is NIT Jalandhar Punjab ta BTech ki admission tawi electronics and communications engineering da aduga 2000 gi May adwaida gi engineering se loiramdai haitare ko loiramdai final semester gi haurakpa aswai sida ISRO ISRO Indian Space Research Organization adugi division amakhak lei Chandigarh da Mohali hariba lamsida moi gi thabak se akhoi electronics da ko electronic equipment amagi manung da yauba IC hai ko akhona IC hai IC gi type mayam ama lei adagi function tongan ba function dugi matungina IC se akhoi gi noi sum tamakani analog IC gana lei digital lei ko adagi CPU gana hai ko mobile da yauriba akhoi gi adagi computer da ga yauriba ko processing unit central processing unit ka hai microcontrollers ka hai lei adagi RF kind of radio frequency wireless ki application da gana IC mayam ama lei ko asigumba IC se design tawraga manufacture tawba company ama lei Chandigarh da Mohali da moigi campus interview hana lai ko college da aigi engineering college da moise moigi employees khan bagi aduda aise moina select tawbada yaure aduga even before completing my graduation ko aigi BTech graduation se loidringai da aise adumaina central government ki thabak ama phange aduga 2000 da hojiki central government ki thabak si join tawre aduga yamna mayamna pamna ba thabak ni ko aduna aina SCL sida thabak tawringai da aise as a design engineer oina changi aduga aina design tawjaramba IC sing hairagadi akhoi telephone sida ne telephone sida function sing se main part ahum lei abako part ahum se karino hai kan akhoi phone sida number kanda phone number se dial tawbagi site sima adagi akhoi ngang ba sida wangang ba sida audio si kamaina signal se process tawraga kamaina transmit tawgani kamain thagini adagi mi atopana ngangak pado kamaina receive tawraga amplify ga tawrakanda khoigi kano sida earphone sida amka tahan gani ga haibagi admaina speech ki section amaga lei ko adagi aikoina telephone line sida mina ring tawrpakanda aigi phone sida kamaina ring tawhan gani ga haibagi aduna asiguma section ahum je combine tawrakanda aikogi project ama leirami hanadi section ahum se tongana IC ahum leirame ko ada aikogi requirement haigadra aigi project tu da tawrise sigi function ahum je single IC da combine tawba haina aduna aigi punsigi ahanba project se adumaina IC haujiki
audio gi telephone gi IC se design tawe aduga ai yamna nganna ai se angang ori ngai dagi su ai gi chahi dagi ai gi class na ngamna la e aduna yam pi ngai dagi struggle tawbagi hainabi ama haigadra ko challenge face tawbagi hainabi se adum yam pi ngai dagi leire hai tare aduna aina haujiki SCL sida thabak tawba kanda chahi ahum adumaina tarukpa sida ai se project leader oina kano tawe ko aigi responsibility se aduna aikoigi even aikoigi yumda haujikti landline phone sa amata leinadre ko adubu hanadi BSNL gi phone adagi Bharti Airtel gi phone gaina leiramme aduna aikoina design to IC se Bharti Airtel gi phone da sijine aduna Airtel haujiki Bharti dagi phone masing kaya no ma piro gaina ga requirement lakpa se experience yamna leitriba chahi ahum adumain da thabak tawbda ngai ba ingon da responsibility se adumain leirga telephone dugi delivery gi adagi testing dawraga kamaina qualify tawni ga haibagi responsibility se adumai yam leire ko aduga after working for around 3.5 years ko chahi ahum makhai adumaina SCL sida thabak tawba kan sida aigi asum aigi seniors sing hai tare aigi mentors guides sing mogi matung ilakanda aise haujiki central government ki thabak se to e ko adu kanda yumda yam khanei ko yumda aingonda yam question tawi yamna stable oiba central government ki thabak se nang thadu aga kamaina karigino nang private company da chaningi se haina aduna adugi matamduda aikoina central government ki company sida tawriba technology gi level aduga aikogi private companies IC design tawbase company khara ina pallagadi Intel laiko Intel adagi Qualcomm hojikse Google su IC design tawre Apple laiko aiko iPhone gi manufacturer aduna moina tawriba technology gi level duga aikoina government ki company amada tawriba technology level duga yamna khenarame matamduda ko 2003 2004 aswai sida hojikti government ki su yam challenging oiba thabak leire adubu chahi kun muki mamang dadi yamna adugi gaps yam wangamme aduna aise asum mayam gi aigi environment aigi friend circle aigi senior mentors mayam dugi asum ubada technology da yamna cutting edge da thabak tawninga aise private company da chatragadi yamna challenging oiba cutting edge technology da thabak tawbase phangoi dore na khallakanda aise 2003 gi November sida hojiki central government ki thabak se resign tawraga Bangalore da private company amada join tawe ko aduga hojiki private company sida join tawbudagidi aigi technology ki journey aigi challenges ki journey there has been nothing stopping me ko aina hojiki private company sida join tawba kan su aise aigi experience ti around 4 years oiko industry da thabak tawruk pase adubu I was made a team lead ko aduga aise Singapore da challe next ai Japan da challaga Toshiba Renesas kaina electronics ki company achau balai ko moi sing sida thabak tawraga ko aigi journey ki wari se kitang cutting short tawra kanda 2010 aswai sida ai isagi company ama open tawbagi opportunity ama phange ko aduna matamduda aise central government ki stable job ama thadu ama private company da join tawre private company da join tawba haise mina adum stable salary adum pirini tolo pirini ko adu amuk tu aga aise aigi isagi company ama oina start tawjarage na tawraga tawbasida yumdagi hoi akhoi matamduda sum information leitabagini ko parents singsu sumaina tawragadi tungkona kayam kanaba phangani adagi aigi mind da aigi wakhal da satisfaction kayam phangani gaida sum mayamna di udabanina adagi akhoi Manipur gi khitang even education gi scenario hairo career gi scenario hairo mayamna khanari se ayambana stable job ama tawba ko no si mayam phamiba mayam se adugi mindset tu dagi khitang tholakna bahona si ko stable job se yam important oi ko adubu akhoi gi
kitang chatnabi haigadra stable job haije khoi state ki government ki thabak ama tawraga adagi ayukta thengna office chatlaga ko kitang mari mata kharagi ko usop kumba chakau bugumba yaururaga adagi nungthil pung ani ahum adwai yum halakpa adu stable job ne hena khanne yabako adu muk nungai tabako punsi hingbada akhona numidang se tumge ne hippa kandana wakhal khanba kanda ai se ngasi se kari kari productive oiba thabak tawramme aina ai ama leibadagi society sida aigi imung sida aigi laikai sida positive influence kari piramme haina numidang tum bakan sida ko tumam dai sida hippa ka wakhal khanba kandana adugi ngasi di ai positive oiba simatang tawramme ga na khallaga tumbado aduda nungai ba khutum dudi ayukta thengna office chalaga ko usoba mi yauraga halaga yumda phammaduna aduda phangpo nate ko aduna adumaina asum wakhal se challenge mayam ama se sum accept tawning bagi adagi tawraga 2010 sida igi company ama start tawre ko aduga again cutting my journey short ngasi gi situation hairgadi today I have 3 teams in Japan ko Japan da team ahum khak lei team ani amadi noi mayam Sony company taramani ko khange ko Sony se aduna Sony gi analog design da India dagi company achau achau mayam ama moi ga collaborate tawnaba moi gi project tawnaba ina try tawi ko adubu analog IC design da India dagi Sony gi thabak tawbase it's only my company LVGO Circuits Private Limited in Bangalore ko aduna akhoi se Sony gi thabak tawbase it has been around 6+ years aduga Sony gi camera sensor IC ko IC moi gi camera gi CMOS image sensor gaina ko layeba ko adugi IC se akoina mayam yam pamnariba iPhone hainai dana ko Apple gi iPhone da sizinayaba ko aduna ai gi team se next generation camera sensor ICs ko which are used in Apple iPhones, Samsung phones. Sigma mayam si sizinaba IC do design da buda aigi team se participate tawri ko hojik sa aduna adumaina Sony da team ani ama leire adagi Japan ge northern most island ko khwaidagi awang thangba side da Russia ga yam nangnana leiba island ama lei ko Hokkaido hena Hokkaido da aigi team amaga lei aduga Bangalore da leirisa aigi team ani lei ko adumaina engineers mayam se employee tawrakanda cutting edge technology da thabak tawbase yamna nungai ko adagi aikoina aikogi central government na su lawi ko hojik se prime minister Modi na su lawi ko don't be a job seeker but be a job provider hai ko asigi wari nungai ba mali ke ko job provider hai sida aigi Bangalore da leiriba team sida ko yamna awaba imung dagi laaga thabak tawba employees yawi ko mapa se auto rickshaw thauba mama na yum da chatlaga migi mayum da chak thongaga paisa talaga engineering tamhalakpa angang ko ma se lairik ti haiba aduna IIT Hyderabad ta MTech tawrakanda ma se interview apply tawbase call se sunglak lak tabajane ada aina aingonda su mana email tharak pase hafta khudingi email thare tha ani rom se magi kari hani perseverance to su yengo ko mana pursue tawriba kano su orini stubborn su orini anam su kallini ko anam kan bai kana bayam lei ai se ai gi imana basingna nangmung anam kan ba udri hai ko sum anam kan ba harga positive side aina ninghi ba ama phangna bo khona ge phangdri bhaw ai simadi tawroi ka harga ko adumaina yamna family khallaganda ai simadi ngamna bo khona ge na tawbu kanda ngamdaba leiponate ko aduna haujuki angang sina engonda email tharak ko se tha ani muk suba sida aina mangonda reply halle ko nang interview amtang telephonic interview tawse na ko ada ain telephonic interview tawre adagi aina interview tawbagi style haigadra ko aigi philosophy aina khanjabada mioi base aikhoi mayam se ko tambada ko haitaba leiponate ko mi any person mi ama haise polakpada hairaga polakpa amata yaponate ko aduna given the proper resources ko guidance phajana pibiraba resources phajana pibiraba phajana takpiraba mioi bana haitaba leite natra
aduna aikoina wari se information leitaba knowledge leitaba direction pibinaba leitaba ko aduna ngasi MAHEIKOL Foundation na dagi KIHOM na sillaga no me am the platform ama piri se asi yam phai ko aikoi matamda sigma platform leiramde aduna asigma platform singse use it to the fullest ko moi the approach to ngasi function si loiraga kauthokano moi the approach adum to ai career da ai si field si pami sida kai kai option lei kamai lei gaina adumaina guidance ama pibiragadi aikoina ngamoida thabak leite aduna haujuki angang se aina interview tawre ain khalle ma se ko aduga ma je laga Bangalore thabak tawdringa ai ma je Japan da han thare ai gi खंगनबा जापान द लेबा मैनेजर दुदा असमानी याम प्रोमिसिंग ओइबा ngang ama lei ma si experience te amata leite but mangon da phajana ta agadi yam haini haina ko ada ma se admaina Japan da chatpagi chatlamdai sida aingon da chensilaga kol ai khongso kappe ko aduna adugumba sida admaina miyoiba magi life sembi bangamba kaino ko aduna aina se hairi se karigino hairagadi ngasai haigi bedo don't be a job seeker hai se government ki thabak si kayam bu leidoino ne natra khoi khabar de yengba kanda tha amada adagi chahi amada haujikti kitangbu kano tawre ko job se opening kitang amuk lae adubu adumaina limited oiba thabak tu da khoi lakh kaya ama tanaraga leiragadi adu kan khandoi si masing khajik tang ni adu khandragadi khoi punsi je loirabra loide natra aduna haujiktagi hauna haujiki MAHEIKOL Foundation adeki home adagi oja guru mayam ama lei ko oja guru se lairik takpa khaktana oja natte ko mentorship haina guidance pibiba sumaina college aphaba ma lei haibani nangna pami ba field to the college aphaba ma lei haibani gaina adumaina takpiba mayam du su oja guru ni natra aduna information se khwaidagi maru oiri se awareness ko kadai da kari lei information je khoidi haujikti ayukte nongan baga ima ga baba ga na hogdo ga tuition chele natra adagi phammaga wakhal khannaba matam se leite aba ko mark phangnaba na tuition chatlaga lairik paraga honaba sida aduna nongmada hapta amada matam khajiktang kaithoga ne ai parents sing su request tawjage angang sing di mayam gi pressure mayam am leidoini lairik pabagi mark phangnaba position lepnaba hana natra adubu career ama semnaba ko kitang planned oiba unplanned career sidi adum panglak lakpuda adum tawgidoini adubu kitang plan tawbiragadi aigi angang sina hainari se karino gai se kitang yengaga guidance si kadai dagi phangani gaina kitang planned oiba way the career se plan tawragadi mi oibagi success level su hen doine aduna adu khaktang request tawjaramge aduna angang singda ko satra mayamda aina request tawjaning badi aikoina lairik pari lairik tammi se hauji khoi akhoi su khalai ko lairik tammi se karigino gaina tawraga asi subject se hayeng aina arts ki lairik ama pari se kaigino science taw lawdwa ibu asi kanaroi gaina ko adubu subject khuding makki information khuding makki kanaba leibani ai last ko concept ama khatang palamge concept of human capital haina ko ngasi aina taliba knowledge se ngasi nang taliba knowledge se asina hayeng nangna ko responsible oiba kitang chaura akanda nangi value haitare ne ko aina ngasi sida pung ama wangangambada natraga mi amana pung ama magi spend tawba kanda mi kaya amade influence tawi value kaya ama create tawi aina paisa kaya pung amada tanba ngami gaisa sigi knowledge mayam haujik noina loksilliba tamiba subject mayam do aduna nangi oiba ko mi oiba amagi capital ama sagatlineba ko aduna build your capital to the fullest ko aduna hotnaba kallu adagi ai se Bangalore da yam ai gi base di Bangalore ni adubu haujik se Imphal da su yam toina lae aduna any one of you ai gi office ghari da lai ko adagi khoi gi KIHOM gi ranson hoi mayam ai gi contact loin lai bani anybody want to meet me one on one ko you are most welcome contact lauraga dum lak pio phone number tauraga so asigi wahi kitang se haijaraga I mayam di bida laujage thank you so much
थागतचरी सर उत्तम कुमार सर की यामना इंस्पायरिंग ओइबा हाइतारे हे खौरकपदिगिना हौजिक तौबिरिबा थबकसिंग कया मा हाइलाइट तौबिदुना अखोइगी ngasi तिनबिरिबा मरुओइना महिरोइसिंग लेरिबा मयामदा हेना पुनिंग थौगत निंगाइ ओइबा वाफम कया मा थम्बिरमयंता हाइनिंगाइ लितना थागतचरी सर की दमकता हुबो कुबांगतंग मयामदगी निजगे थौरमगी मखा चथजरकपा ओइना Mini Science Show by Acumen Artificial Intelligence Private Limited. Ningsing jaba mana akhoi Acumen Artificial Intelligence ki members sing yobire e haina tajai ado yaragadi members sing na khara mamang chakhatna phambiragadi amna nungai jagani. Ngasigi event schedule highlight tawjabo oina hojiki Mini Science Show se loraba matungda akhoi guest of honor adagi chief guest amadi president agi speech amamam phangbiraga ngasigi felicitation program haujaragani felicitation program da class khudingi winner khaidokhraba matungda main title haibadi junior Einstein mathematics amadi junior Einstein science amasung Einsteinian school of the year gi manasing phangbigraba Tomthin Laishram based academic hangabo class 7 athoiba hisam Catholic Kanchipur class 3 amadi KM Blooming School Higher Secondary School khangabokta desktop amamamgi mana pijagani makha chathajarakpada pena sairoi ama mayamgi mafamda khusina jagani hajik mathangi speaker mathangi speaker gidamakta kokhotjage aigidi ozani aigidi guruni aduga yamna akogi tongan tongan ba line da tongan ba division da tongan ba dimension da ozasina thabak kaya man tawbi haitare aduga multi talented and haijage aduga manipur gi medical aspirant singi damakta khara tokhaina haitare mayam dagi khitang tongana aduga ma institute ama straight career institute ena linkat chaduna manipur gi aspirant singi damakta thambiri ba dugumba ozani Dr. N. Sret Chongtham managing director Straight Career Institute aduga masaje lyricist amasu oina aduga akoigi writer amasu oina lebiri bozani ozasi gi damukta hubu kuba muloina na welcome tawisi aduga ngasigi mairoi singda aduga tinbiri ba khuding makta haitare ngasigi ozasi gi journey tendakna thambina ba aduga hand inspire tawna ba koksan jari Sir Dr. N. Sret Chongtham. Good morning, everyone. Ngasigi Forum Einsteinian 1.0 gi Forum asigi dais matak te lengkat piriba madi lengkat piribi VIP singbo aina ikok nonna ikai khumna bochari loina na ngasigi Forum asibu mapung phahan biriba future of Manipur, future of India, future of the world angang sing amadi angang sing loina biriba parents amadi guardian sing loina na angang sing asibu sembiriba oja sing pumna makta so ina ikai khumna bochari Santosna aibu yam thagat pigre well satrana student na oja thagat paji hona sani adu ka hana lumna su lobiru no yamna nusiba satrani mamanga gi santos se adu nahan se aingonda sigi program sigi matangda khoge Einsteinian 1.0 sinbiriba nusiba isilinaw sing na gi yumda laga barto nam piyo lai aina Einstein gi maming ji panbada I nisang relate to wunga me kara because aiga Einstein gi se mari masa am khak lei personally na te ko mari kwere lei gi daba aina mamangai class 11 12 tamak pase CC higher secondary school da tamjare madu dai gi roll number si 99 oi so angang sing khang pasi yogi ram gani what is the significance of 99 khang biyor dem ta khumbirak pe ai to ngang musu le mayam jo khara ngang biro ko dom student sang gi marakta 99 ya Einstein ya kari mari le ne khang biyor de khudam ta thangat piyo kana nom ta student sang gi marakta
Ampu yaudra. Aina di udre. Well, the year was 1952. 1952 da asing mati 1945 ta August ki date 6 ka 9 ga da Hiroshima ga Nagasaki ga da US na atom bomb thada gre. Adi matung sida prithvi da level laibak sing se koi atom bomb gi or nuclear weapon gi koi competition hai tare am kha yam tawnara me adu da US sina yam na ka hena dum to boy ki 1952 hai ba chahi sida makoi na Pacific Ocean gi jaga am khakta koi gi nuclear test away when uranium 253 gi bomb ko thadai madu thadagra matung sida matam du da yamna power scientist nam khakna sigi bomb si pokhai gra matung da environment ta kari kari residue le hui hai se check to na ba mana koi gi filter paper ji sing kar hap ga pai hal le adu filter paper ji collect to ga mana study to ba kanda for the first time element ani puthoki mana bu de ama ka puthok pani kona ama su yorom haina puthoki ba element amagi maming na atomic number 99 Einsteinian ko audin Einstein ga khara close oi gi haise because class 11 12 karing ai da koi CC da oza malik ko yamna legidre yamna tamthi bo jam khak lerame tamthi ba gi boni sang ni tamthi da ga ni sang dre mana koi si atomic number gi type da koi gi roll number si matung ina koi si ming ga ko bi ba koi si amai taro khangna minare hai tari mana sing se roll number 1 ja koi na Mr Hydrogen ga hai gum ba ko roll number 2 da helium lithium beryllium boron carbon amata dana atomic number gi matung ina sum si pha ai sim pha bu su lai dana ko ai ming se mayam na Einsteinian mana ko di Einstein an ko re mari de kem ta lai na tra ga su roll number 2 na ko atomic number 99 over I say, oh, sigi event, sidi I get them that over Nina Kale. When I Marton Tokanda, I was very happy. Anyway, Matam de Amnanuxi, like class 11 12 carrying a Koishu Hosik students in Chulo in Makaraklani. I just science and palms science and palm, but again in 11 12 the science low crisi. Otherwise, a metric Tavakan, the quite pound subject is science nati Manipurini, MILs. As I know MIL hot now was it, metric shida. I know metric Tavakan, I EMZ. MIL is the old Manipuri to Porta was in Manipuri, I first started the Yadian, but I don't know Tavan. I give exam center say St. George School that I, okay. Means center to leak with the idea, section the center in not Tobagi option late, do my am the hygiene. Am I the section at high Manipuri? But I don't know any either learn than me to the Manipuri, the Nangnaviram. Metrica I do, but some of the internet facilities like that, I bought a chalaga, quite hot be younger doing, other going to mean any whom Nilaga, Mark Shetloto young doing. I know Manipuri expect to reach 85, but the 85 is very, very high marks with me. As I pick high, don't pay marks at 58 from my one. 85 pang Nikalu, 58 pang. I walk a look at the bone. Seeing Guyaram. Seeing with the main paper yorga, extra additional paper yorum drava. I kisalam dravara, kind of German tadre. The pare pare 58 to the Harauser again, Haraure. I left 12 to manipulation naira gekale. May have to call it in Okohana class 8, the correspond getting 9, the sea a pantaur again. Second time, fast again, fast down as I Makarena Pangian. A matter of class 11, she sees the Tambakan, the Quay Madams in the Manipuri Tapo. Monument Pritao, the Aina Madams Udebi, 58 the Ule one. I mentioned the Mozana Taiba, Quay, Jishi Tumbragi Wari, Karim the Udre. Madame Tau only 58. I call it lower than I Manipuri. Matam to the Yarame. Additional subject low. I manipulate talk additional subject low. Down at the year when I in a class 11 covers a heat to the 12th harbor, I go seniors and result to the Manipuri Armoina. Mathematics the 100 Pangoy. Council gi Parikama the 100 Pange subject. Mathematics the not subject to Louis Hira Lai Hira. Students at the Habune 100 Panga subject as a Lai Hira Louis Hira. Kumdre Lai Hai Nico, I call it oh, she subject 8 hour again. 100 Panga Madam Nidana. Aduna in a class 12 to what number mathematics lower. I don't know 100 Panga.
12 की पोर्शन जिदा आई ना कितंग हाई तबंग हुई आवे इंटीग्रेशन ने ना को इंटीग्रल कैलकुलस आई ना कितंग नुंगाई जदा भाई तार आई खाले आई 100 मक्ति थाजा द्रे बट 90 प्लस ती सोई में स्कोर तो नहीं सिन अमाई तो दना आई की क्लास 12 से मैथमेटिक्स ने आई फोकस या तो पर सब्जेक्ट फंगजन उसिनी मैथमेटिक्स से 90 हो तभी याद है पाजन था आपने मैथमेटिक्स से कोई सेंटर से ब्राइटर अकादमी चे को न ताई सेंटर वेरी स्ट्रिक्ट ने दोसु कॉपी तो होगी चांस सुकई लेते क्वेश्चन नंबर 13 14 12 13 14 अदवाइदन 6 मार्क पीबो क्वेश्चन अहुम थंगना ना मैट्रिक्स की क्वेश्चन नंबर डिटरमिनेंट्स की क्वेश्चन प्रूफ देती क्वेश्चन प्रूफ दे रही लेफ्ट हैंड साइड आंसर माने उतोई नहीं देना को मनो सु याद रहो 6 मार्क्स क्वेश्चन अहुम फोल्ड ताओ याद रहो एम न करिए 90 प्लस वातोई मार्क न कया याम तरह तारा निपान 18 वातोई बा अदुदि कैदौरनी मैम मथा सारनी को पैखा मंग मथा साबजे कहीं खंगमनी मेस मित याम सागलीदना को फजना सारे ऐसे मथा कहीं तौदे 90 जो फंगदोब 18 जो वाट तौरब अंक यान चानद्रेदना को कादे मसीदी 1 मार्क कुम 2 मार्क्स कुम खरा तौरगे आंसर तौ यादबनी नुमितु अइना पाइरुब अंक गैसे आंसर तौ यादब घड़ी येंका मिनी निफुंग खो वाला में पैखा लुइदौब हराव हराव आई खले ओ हंतक सिदी सोइद्रे मैथ सिदी अमाय तौर काउंसिल पैखा हाइदो कांदा आई पुनसिगी अहानबो ओइना आई काउंसिल पैखा की मैथमेटिक्स पुनसिगी अहानबो ओइना फेल होएबा 90 प्लस तो मिनु हंगैनि को मैट्रिक ता आइसे मार्क वांगे हाइदरा कोई लेकाई की कोई की केंद्र की ओइना प्राइज के पीबेदा व्हाट इज योर एम इन लाइफ का हंगिदना को आइना याम प्राउडली आई वांट टू बिकम अ प्रोफेसर इन मैथमेटिक्स का हरमिनी को आई वांट टू बिकम अ साइंटिस्ट इन मैथमेटिक्स का आई साइंटिस्ट ओइदोनि मैथमेटिक्स रिसर्च तौरगा पृथ्वी की समथिंग ग्राउंड ब्रेकिंग ओइबा कायन अदुगा 12 पे का फेल ओइबा मैथमेटिक्स सिंगदी सिंगबजानी मतमदुदा आइना मु खाले पारे मैथ्स फेल ओरनि फिजिक्स लौरगे सिन 12 लोरगा ग्रेजुएशन फिजिक्स तौनी सिन फिजिक्स काय तमगदगे सिन मतमदा कोई फैमिली नॉट अ वेरी वेल टू डू फैमिली अदु इतादी फिजिक्स तमगदी इंडिया की ख्वाइदगी फाव फिजिक्स लौगिबा नुपा मोस्ट फेमस फिजिसिस्ट नतंबा कॉलेज तमनी सिने कई कॉलेज माले इंडिया की ख्वाइदे फाव फिजिसिस्ट कनानो स्टूडेंट सिंह नोबेल प्राइज फंगिबा फिजिसिस्ट अमखले इंडिया दा कन हाइबिरो सीवी रमन वेरी गुड मान तम कॉलेज तमनी सिने कई कॉलेज तममी प्रेसिडेंसी कॉलेज चेन्नई आई चेन्नई चत याद्रे होजी सो मणिपुर तो चेन्नई चले नुमित मरीनी चंगी को ट्रेन दा बस का ट्रेन का पानरुबदा नुमित मंगानी मुक चंगी ए वान च साने आई खंगदेबा चेन्नई से नुमित मरीनी चंगनी है ट्रेन पुंसी के हम तोंग जाई खलिने होरेंदी योरने है चेन्नई खली होरेंदी योरने सिनी अदे यौदबसी अदे आइदी चलिदुजु खंग पोंते टूथ ब्रश फो पु पोंते हाई होरेन यौदोरो बोना नुमित मरीनी ब्रश तौदबिनी चलिजे चेन्नई योर कांजिदा कई फिबम लेमनी यो आयोरे काने कई हायर की हायरगा मोय कॉलेज से संग कांदा नंग मैथ्स फेल होइन फिजिक्स लौ यारो सिनी क्लास 12 पास तौरब आइदो याम पंगम्मी आइदा कई सब्जेक्ट फंगदगे सिनी प्रेसिडेंसी कॉलेज से फदी फजई हेक कॉलेज की कैंपस से चंबगा को कॉलेज माले लाइक तंबम माले नोई स्कूल चंबगा स्कूल की फील लम खक लेद्रने स्कूल हेक योबगा लाइक का पानिंग भी खोई मी खब योरमोय को स्कूल योबगा हाइब योरमनेबो को अदु प्रेसिडेंसी कॉलेज माइ तौदी समुद्र की हेक मपान ने लेरिसे जस्ट अराउंड 50-60 meters from this कोई बे ऑफ बंगाल यम नाले फजा यम थिना तमनिंग बदुम पोएबो अदु मोने ज्योग्राफी फंगनी सिन अइना ज्योग्राफी बु साइंस लसिन मादी मानी को अइना नत्ती सिन ज्योग्राफी दु तमोय सिन इतोन हाइजैनी को कनादा हाइदुइनो ज्योग्राफी तमोय सिन अदु नंग कई तमदुइबा इतोन हंगजे उपाय लेते फरे ज्योग्राफी तमगे अदे मतम अखोई की सीनियर खर लेरमे खुदा ओनिल गाइन लेरमे चेन्नई दा सीनियर खर मोयना हाय ओय नंग प्रेसिडेंसी कॉलेज दा तमदी तमिल मरोन दा ताकला अनि सिंग ज्योग्राफी दो पामजदबा सब्जेक्ट दो तमिल मरोन दा मु ताकलक तोबो जादुना अदे आई कैदौगे सिन माना मतम दा इंडिया की नंबर 1 ओबे कॉलेज से चेन्नई दा लई नंग अदु दा फॉर्म थाजल लबरा सिन कई कॉलेज नो हायबैना लोयला कॉलेज कौगे अइना खंगदे मम्मी जो ताद्री
na da amtang daw yengo sin amai to dana form thajal li yeng ai je zoology de pi animal science pamina mathematics tambala ina physics usin na sin daw ya dana tamba phange ai zoology do kap ne ai tam mingai kam kan kap pi ga pe kha manung do semester pe khai da hange ko how will you differentiate between poisonous snake and non poisonous snake hai dana 20 marks ki mahu puba linga mahu pudaba linga kari khena yana 20 marks ki ni ko khanga ga iri ni khang na iri ni ina pi dai ni ai aina si subject tam ji kari gi no sin suk tam ning da ba suk hai roi da ba subject si tam mi ji kari gi no sin ai tam maru ge sin matam da manipur da kyam yam nap char da thabam tor kya ha ga akhoi aina thar ba council paikha do amuka haidu e paikha do haidu e manipur gi hek to goli da ko metric paikha haidu pa numit aji haidu pa numit oiram dre haidu pa hauba numit haibu oiram do adum tha khoding adum haidu idena ko position adu wala me adu hanjalle adu khelame adu wala me akhoi matam jo mai to gi 12 paikha ji hantak ki class 12 ki mathematics to 20 marks lan gre ye aduna mark 20 do hapaga amka haidu e anh sẽ phone tàu ra khi đó bằng cái đó proof địa to left hand side right hand side manu ra đó question lan bằng tôi lấy làm đâu ai đi xong 90 plus thế nó wakal sagal là chẳng giờ rồi nè co xong đó na kanana section bade kanana section đó bade ai cũng bắt satra mayam ông ki career mange aduna koi bet se sisi da koi tamin rakpa around 120 muk se moi kun manga mong ne doctor engineer da moi hum muk tani maths pass to gi ba mi khara akhoi bet se engineer kwai yam khida boy manipur gi na pulap kada pulap maths fail hoy ba ani shu haidok ka do do phaure pass to ri ai khale manipur thora tamage na maths se ai matam da mak yam wang phangi 12 to the position mukti yahudi mark taruk la kaino wale means it was very high mark manipur da thorok matam de any college sam da dum aina tamning ba subject to tamba phangani khalle adu amuk sa khalle ai itonda gap tawjari ba ko india ai number 1 college ta tammi ba aina kaido bagi rank phau yaw da college sam da chala tamu doi no sing gopti ko widana ko itomda ai tamjara roi ge pi tar jo sim tamage sin amai tawdana aina lingi wari irubudo adagi adugi wari mayam du ai se lai tam se tanjal ko do sum haining da subject tam me adu tawre da tawre but ultimately sangoi di hanya de do ni second year koi third semester fourth semester ultimately graduation loe kai do da game ukal koi ki life ki challenges mayam ni ko loi khanga khini student mayam su ko graduation loe di kai do wi mayam master tawi natra thabak thi master loe kai do wi mayam post graduation loe ga scientist oi ninge ba kone science lo scientist oi ning bai ni mainly ai research to ninge ai matam do yam pamjagi ba protein nam le research am thi to ning gi ba resilin hai dana ko adu research se kai da to da gen thirak pada australia to da australia oja do wari sarare mai je sit leite sin plus nang india dei lak ka do ni na noi gi master program du sahi ani khang ni na khoi si da di sahi hum natra di ya de khoti etc so cutting short research lab what they have in india though. Let's come to Manipur. Tôi mày science law ni Manipur da science graduate mày like post graduation zoom mày tàu đấy research lab Manipur da. What level thì khát na. Sigi what pagi pot se khoi group khoi 11 12 tamin khoi manab gi group am kak lai hojik so dum lai ri khoi cc da dum hojik so dum prize distribution ga tau dana. Khoi ne si fill tau dana Manipur da research lab kumba India all India gi na. O research institute ko muje purak na ba karam hain to ba ya ge haidana kan na khona ba oda 2016 da koi ge India government na IISER se IISER Indian Institute of Science Education and Research se notice ki na ma wali haidana Nagaland de piye ba Nagaland na pam de sini mang sahi tha ni hum mang da su akoi supam pam jadri ha kare Nagaland ai so link piri nu moi gi di
SPA haidana School of Planning and Architecture linkhat piro haidana adu hojik ISER si IISER si open oi ri hai tare notice ki Assam government so lo ba yam pamamni moi de mo government yoina paisa nung sa yam leibani na institute sabam sana ba loi leibani na ko honorable MLA su yawiri even akhoi ki honorable MP ne su parliament su puthokre ISER si Manipur da lakna ba haidana sima lakpa ngam taragadi horak liba scientist mayam ama definitely contribution tawning liba do yam chawna tawba ngamgani haiba simai asa tawjai mayam amtang khanla yengbiyo sei khudingi Manipur gi khwaidi chawba festival je kari wai student mayam biggest festival suti de thadaba suti thaba hadi loi pami ko suti thadaba festival je Sangai festival oi ko oidrane Sangai festival yam chawi ko traffic jam yam thoidana ko si Sangai festival je da scientist kaya unabge thorongga pangthokhrage Manipur gi udri Sangai festival da mapandgi lakpa khoigi tourist mayam da Manipur gi scientific oiba community se sumaina chaukhatle haibji showcase tawna ba pot am bholeitri tawdri leitabei oramoi sindri aija khara watnari haitare hantak seigi akoi gi Sangai festival da ina yamna pamjagi ba thorom am yawe literary meet yawe hantak sairengi literary yawre mathang chahi dagi di Manipur da leiba scientific community singna kaidogadagi hairaga isa da leijariba inventions discoveries scientific oiba sing puthopiro aduga showcase amtang tawthokse so that we are second to none haido adu matang uthokpa student mayam su pa moidrane noi su Sangai festival chang numitu da yengning ba powder ne sium bakara powdri ko tawdri bai ne ba tawragadi soidana phawba ore kani haitare so loiselapudai ngasi student sing da wahang khara hangaga dum loisin jage hoji se kari chahi no the year 2022 loisale harasi matang chahi ne harasi so 2023 yore harasi ko mayam yare ko mayam 2023 yo holase sahi tara kundang forwa tok thokse 2000 and kya yodore 43 Manipur laigadra lairoidra ade student mayam ta khumbiro 2043 da Manipur laigadra lairoidra kana khumuktre student loi tumma salo prize piraktre na khumdabagai prize yam piroi haibani ko 2043 da Manipur laini or lairoi louder khumdabasu yauri again louder now 2043 or kanda noi singsi loi chaurani ko chauroidro adu kanda noi gi thabak amamam loi tawna doini ko adune nangi career haise kari thabak tawdoi no dudi khangde yam nokning ba ma ai ngasi tawri thabak se biology gi oja oi ri se aina class 11 da supam pamam di khanbo khaludi kai de maths ni matam du da ha se phami ba mayam han mayam noi gi parents VIP sing yauna lady ba mayam se akoi no hoji tawri ba thabak sing se mamang khan gi du oiba 99% oiramoi lakpa ngatani basi but this is our career adoi tagadi noi no ji like tamisi kari gi oiram doi no madugi career du yona na ba step amani ka ogono ba 2043 da Manipur da doctor kyam laini laigadra lairoidra doctor tade IAS laigadra lairoidra IPS ti auto driver di khwairaman keithel da potpham phambadi lairoiya kana la phambi doiba dudi khwairaman keithel na dudi tok tare AI na adu phamni dana kana nom di sena doi ni dana ko so 2043 da Manipur da mi mayam darkar laine ba in all walks of life nang kari woi doi no haiba ngambro tade ngamde ko adu ngamdana bani hojik lai tamhau haisi
Hojik sum lai hek ta ho tamhudra 2043 nang kainom di oini ba kari oini kainom di oini ba yare ko so noi na hojik lai ta misi kari gi oi le rame 2043 da kainom oina ba aduni ko nangi career se yare ko mayam so there is your role in your society have ni ko now akoi noi ki parents sahi khara khara sum leisal aba missing akoi ju career mom loi sem ba yai sahi manga dai ke do ga ge sahi taraj dai ke do ga ge have ki planning si macha macha to bi ga angang sing da sum si tak pi si adu ita ga definitely they will learn a lot from us now ngasi di Einstein gi scientific world in ai science ki wari ngang ja gre asoi ngam khara yaw ki ba le ga su mayam da pungni nuai ta yaw bu ga su ngak pi ga ni hai nai na am kan lu ning sing jeri. Thank you very much for your time. Thagachari sir Dr. N. Shred Jongtham sir gi ming gi wari ga lebani ming thon gi bei wari Shred hai ba sida koi gi koroko matam dai tare maning dagi si do hoi chet long se ga ko we ga hai ni Shred hai bani na aduna thagachari aduga akoi bu takpir ko matam dai tare sir ngasi di class se koi kai tare yawning de hai di kari gu momoin tausi ga hai matam de kai tausi ge sar ngasi koi ba chat si ga hai ba je dum science ki kari gu ma form da dum pubi ba yamna koi kai tare yamna motivational oi ba mong da dum sin bi ba du mo jani film yeng je ju dum film dum kapi ba hai tare aduna yam nungai bo jani aduna thagachari sar ngasi koi gi thorom sida angang jingbu student singbu inspire to ba wari kayama duga tongan tongan ba maki matang da bo ro duga wari kayama libiram ba hani alitan thagachari program makha sathajrak pu oina ngasi gi khoi gi equipment gi oina science show ma to ga dawni aduna equipment gi team sing kitang mamang da sakat piraga ready da leibina ba khangan jari aduga ready tauringai matam sida ngasigi guest of honor gi from langda lengsin biribi ikai kumna damatik charabi Madam Victoria Yankom MPS commanding officer second MR Infalbu ngasigi guest of honor gi speech bibina ba duga hauji hujik lairiba Manipur gi train sida haiba tare Manipur gi lairiba nupi macha singna or nupa macha singna or any youth aman hai tare Yeng janafam hai tare tam janafam oiribi adugumba misak amani kausanjari ngasigi guest of honor ahuba kubam loinana welcome to VC Madam Victoria Yankom MPS. Thank you. A very good morning to the dignitaries on the dais. Akogi sir AC Hyanglam, MLA Sir Radhesham, Amadi President Nasigi Event Asigi Kundrakpam Rajan, Akasini Trust President, Amadi Agimang the Pambiriba, Yamna Nauriba, Amadi Nauribi, Haitare Ayamba and Sadra School Uniform, Sing in the Dum Side Uba Pange, Makoi Amadi Makoi Buloina Birakliba. Guardians and parents, and to the two eminent speakers. I have now Nungai Jaba, Harau Jaba, Pongdok Chari, especially to the organizers, Ngasigi Einstein 1.0, Sibu organized Tobiriba group Asibu Yamnat Hagat Paso Pongdok Chari, Aibu. Kauraga, and on top of that ngasi working day oibanina ai se kidang on time lak pasungam dre duga nokhoi gi yam nungai ba program asi loiba phau yauba ngamaroi aduna ai masi am regret tawe and I hope to join in one of holidays kumbada organized tauraga day full time loin mak yauge hai ba sei thamjage duga sigi Einstein 1.0 si ai bu invite to birak pasi ai ga yamna closely thabak toramba Kakching district laina taringai da egi sub inspector Sujulata
Namalay Magi Bana going to introduce Toraga in Sungan Kanguba Natisigi Einstein 1.0 Siliba Amadi event asi and then Roshan I think Rash Moigi I'm really sorry name Maming do Renson, sorry Renson. See, I'm fumbling with the name also because I unawa panghaudre. I regret it. They came to my office unahodre ay batare. But I'm always excited about meeting young people. Satra Singh say ayamna unazenge haitare aina hek DSP urakpadagi whenever any thoramama korokpa matamda I adum blindly chatle yam thizendraga so. And so I'm very fortunate. Renson amadi magi group na aina matam piba ngamdragasu aibu yam phajana sigi ngasigi dignitaries ama ohen biduna sugumba yamna phazaraba or that also young people na sinba event asida ko bibagidamakta hanna thagachari aduga at last minute changes president orambadagi nangdabadagi khara amuk khara adjust to biba president oina lengkhat piba sigi dignitaries sing the soi thagachaba phongdok chari so ngasawjiki speaker anina yam phajana angang sing as we grow up akhoi kari oigani kari tawgani kari na phagani haibase yam phajana haibirame aduga aisu sugum sida khidang delf Toning bani adubu matam sina yadrabani na kidang highlight tawzenang badi angang singda ngasigi Einsteinian 1.0 haibasina haibadi more of about science stream scientist oiba sugumba wakhan se hek strike hek torabakanda okay it's all about science and a khalle ko asilak piri bangang sing sisu competition se I think mathematics and science competitions never tawkribase. And I belong to ID class 10 Paudang ni science lorok pase 11 12 tagi di I arts loraki 10 C I so probably I'm the odd one here. Sarga dignitaries te khangje so I class 10 Pauni Ramalba school the tamai and I in my 10th class boards the I 13 position laki kom. So it was, that time I was a little bit disappointed also, 13 position lucky, probably I was hoping little bit higher, but still 13 position lucky, adumatam seda, I think I was the only one who took up humanities art streams in my batch mostly. Aduna kari na guide tawkige haiba kanda class 10 si Manipur board sa tharba matung sida my father was the driving force behind whatever good decision I made in life si panbay maram di ko koi decision making se yam nauring ay de how now we have to make a decision si loba hay tragadi ko ngasai gi akhoi gi first speaker na panbiram pada government job employee khara government ki comfort oiba job especially salary leng dana phangi haibe concept ama leibase kamain doreng thengna ngasai panbi ba group khara not everybody just a group khara si thengna la aga then usob chatlaga or whatever tauraga masagi thabak toram dana han ki haiba panbiram ba group to they have been moi angang horing degi hauna ne sigi discipline professionalism commitment haibase khangak taba so whether sigi group se best of the best piragasu moi kemta utilize to ba hairoiba government employee oigera oiroigera so what I feel is yam angang oiringai degi parents su lakpire guardians sing su lakpire ekhoi decision making se angang ability si hapiraga daune chum horen chummi lali or failure or success hybrid to kraga anything moi gi decision low was da ekhoi se mo khoi bu in khat pi ga daune khale so what coming back I the science low the na arts low matam sada I delhi chat khre dai di I the tamdre ko 11 12 I out oi khre that was way back in 96 aduna I semi khudimak na khangna ba khuding na nang kai gino arts low se because howji train yam change tore science if you are very smart in your studies, like am hairagadi science logadumni haiba chatnabim lerameko. And the only two famous profession was engineer and doctors. Natra. Tumbra.
howjik sudum oiram gane na khale ayamba oina di ka but luckily howjik di am diversified oiba odagi sugumba occasions interaction to occasions kuma mayama ma leira abanina ekhoi se opportunities makhal makhal gi achida ekhoi exposure phangba hore aduna nauriba angang singna howji AI ga palaido even what a smart way of answering also injang yon mi lai gadra haraga AI na tawgani haiba male but I'm someone who doesn't believe on all those things ko aduna another forum da because AI na loina mag tawkradi ekhoi kai da honi human resource kai da honi haiba ma that is for another day ko debate tawmina na bagida magta the angang se lak piri khudi magtadi ngasi as the guest of honor aina thamningba message ti decision making si akhoi priority ko akhoi amase aina kanom tawge cha sira charoi sira nataba tawsira tawroi sira chatsira chatloisira chatke di chatpa okay nong chura ma di upai leite chatliba dum chatpa tare so decision se loba haigadabane aduna ngasi science ki ngasi akhoi na leiriba aina paiba phone aina siriba ghari and probably shi myamsi mathakta aina chariba ngasi chinjak scientific methodologies mayam ama sizinare and moreover ngasi ai police oiriba ai se kemta art subject ta magala iba I say ke because I was fascinated by these civil service exams. I know some thunning hai tareko, but I finished my MPhil. Aduna different kind of methodology, scientific studies lo ina required oyeba. Ngasi ko na police ki investigation to ba kanda su scientific oyba mechanisms, methods, mayama investigations ki tools, mayama scientific way oyba, mayama sizinare. Sugumba mayam se science haiba se it is the way of life haiba do oire eba aduna yang kana subject asida changudraga su ekoi hing bada kana base science se siloina subject matter se tokraga ngasi hojiki noi sir na haibirami ba asugum akoi sagi sir do sir Surjit haibra sir Shrek. That's a beautiful name. I focused on there because I phoned the office tagi phone yam lakraba, but I was enjoying his speech also. So suguma sir se 50% Manipura sir se oiramagadi. I'm sure we'll all have happy students. Happy students. What is important is happy students. Not academically successful students. We want happy people. At the end of the day, a society is the happy person puto ibra haibase. Masi kanbam toya duna sunguba akoy sir Shrek kumase lairagadi yam nungai gani sergi quality se parents amadi guardians na su lobi gadamne. This should be our quality. Then thank you. Aduna, I would like to meet sir one day also. So many things coming in my mind. Although I think I have to rush sir. So chilangane na khalle akoigi chief guest su. Aroi bada ina haining badi nga sa Einstein na habam lai God. Don't stop questioning ana. Ana punsigi lamben se. Especially kuna tamuba science oigira. Whatever it is all about. Experiment and so many things aduna punsi hing basida su science se pusilak be ai ko angangsa ekhoina fail oi reset nasana ne fail oi ren khanjaraba ai se aina kenom to wada fail oi re mark se phangaktre or aina sima pamjara phangdre hai tardi khandawa sai thinking power se koina ne sum kalhanba khanba se kari mong da khangani scientifically khanba tare ne ko aina fail ori se kari wat pagi no or kari mong da chalagadi sin phakadra or something like that. So many experiments are going on. So the only thing is experiment khara fail oi ragadi akoi madu haidoraga atopa ma hongaga some chemical soinaramba su yawe natra chemical soinaramba dagi or portion do amana yam thokiba amana wat pa adudagi akoi invention phangdabane ba but certain things adu loina machado chap chana tara kanda kenom puthorai ne ba chap manana I as a human being ko I a successful oige Hairagadi successful high semi khudimaki different definition lay but at the end of the day no chahi tara matung that what I am saying you will be able to understand. It's about being a very happy person manung dagi ko
whatever, whether I'm driving a rickshaw, whether I am an IPS officer, MPS officer, whether MLA sir, whether teacher, whether actor, actress, whatever, at the end of the day, I harau badu, nungai badu neba, satisfied with whatever I have. So, what is important? Self-analysis. Kadai danu aina fail or is a karigi fail or no sima minus tok toxi plus tok toxis. So I feel ako hing badasune science ki methods everything pusalaga ako se mang thagadabane fail or haraga turaga like tokiba nataba. Kainom hapchalaga kainom mai on thoga I say march forward tokibado adudune that will make us successful aduna nakoi leiriba hoji quite important oibidi kaino as a student as a angang ama oina yumgi angang ama oina the school gi student oma oina society asidgi dauraba naha ama oina naha ki responsibility karino. I always say to people no the ambassadors neba of good of good behaviors, discipline. Discipline kamain tawgani noina hauji student oida be committed. I student ni dana I na leiriba matamdu da I larik parkani ozana takpi redra ozaga wakhando thambiba. Ozagi classroom do dane paira sakiba metaverse world ga thule edana ko. I really wanted to talk on this metaverse. Rensen nogi no sukhara metaverse semoya kha discuss to biyo ko because it's going to be very very dangerous social media dadi ko. Adu sugumba ko kitang focus toraga leiriba matamdo se hoji siledana sa speaker me amna ngang is tashan ba moidagi phangba ya ba se absorb to hoba ya da baduna cha lang thoki ba gutter box o hengano ba fattaba thamda minus to thoki ba aphaba loksol hoba adune noigi duty di kaino adune like tambire dana larik tu pachana mamutaw yum haledana mama baba na hairiba like pau koi ba chakanu shito bo hairiba poto adudum inbiba at the moment to labor how do you age lady from the enjoy to be but then nothing can beat you. You will all be successful people in life. Aduga competitions asi yaw basiki damagdasu. I congratulate Tauri. I wish every child a very happy day also. New Year so like a happy New Year. Hai haurage hoziktagi and all the best. May you all shine in life. Thank you so much. Tagachari, Madam Nasiki guest of honor oina Lengsin BDB, Madam Victoria Yankom, Aduga Nasagi, Madam Kaktang, you are not the odd one, Haitare. I do arts stream the Topsari, Aduga, you to arts of them taxari. Tagachari, Madam Marikchumba, Ofum Kara Aduga, Tambiramba, Nasigi, Aduga Tongan Bakoi, Science Ki Haitare, Lengsin Birum Nasigi di. Einstein, Junior Einstein ngaktani na kan biro haitare mayam lengsin biriba kuding mag mahiroi sing haitare apungwaina aduga maraktan na khoi ngasigi ngasai speaker oina su wangang bi krava sir Uttam Kumar ning thaujamna ngasigi akoi gi felicitate tawgi thorum sida haibatare khwaidagi maru oina Junior Einstein mathematics amadi Junior Einstein science Tarakraba angang anida Mingoina Pallavada Tomtin Lystrom Base Academy Kangabok Aduga Akoigi Junior Einstein Science da Athoiba Hism Catholic School Kanchipur class 3 gi Sigi angang ani sida haitare lising mangagi aduma case prize amasu pibi gani na thambiram gi ta haninga leto na thagachari aduga program sigi makha chatajarak pu oina akoigi Nasaidagi Kuna same Saduna laser by Tare, Ecumengi, Adugumba Mini science so Gidamakta, Akoi Ecumengi Musing Kosanzage, Stays Taxida, Aduga Show Tobinaba, Kokachari, Hanging Alitana, Akoigi Ahubakuba Bolonana, Akoigi Representative Singbu, Kosanzari.
angang excited oibro akoigi science show ga harak pasida oibro oidabro okay adudi yamna attentive oina haitare attention leina yenghausi aduga enjoy tausi tamba yaba aduga yenghauba yaba haitare ko adu yenghausi yai ko yes or no okay Good morning, everyone. I'm Matadaina Dai Selection Biba, Ikai Kunazava, Singbu, Ikai Kunabe Uchari, Aduangashigi, Pogamasida, Linkshin Biriba, Penensing of the Sata Singbusu, Aina, Ahamatada, Ikai Kunabe Uchari. Pogamasida, Kuibu invitation PB of Widamata. Organizer Singbuchu, Akuna, Ikakuna Vuchari. I mean, Onam Roshan Kowi, Aduga Akunangasi, Equipment Artificial Intelligence, Hana, Akuna company Yama, established of Germany, company just start off on a Kuna Hamba, Sahi Amatang, Padangai Hajare, Aduga Akuna Nasi Putuchaku, Kugi. Product haitare AI na interface tawraga kamai tawduna koina disable singi oina moina sizinabada moina assistive device oina sizinabada kanaga doino haibadugi matangda demonstration macha amtang akoi uchage aduga ahamda akoina prototype oina akoina ahamda koina assistive device visually impaired oiba blind person singna Sizinabada Kitang Moina independent oina work to Buddha Ngamnabagi the Makta Koina device she Akuna Hamad Shemjavani device she Akuna Samatanda first prototype oina Akuna Yamna bulky oina Haitare Yamna bulky oina Akuna where je Manung the IC microcontroller and the Manung the Akuna computer vision Hapaga Quina Shemjavani Aduga Sigi Hamba prototype, first prototype Haitare, Sigi first prototype Sida Yaurishi Aquina camera ma Yauzi Haitare, camera ga Aquaga flashlight Haitare, camera Ziga, Aqua flashlight Ziga, and is Sinaraga visually impaired over person Amana Ubangam Dava Nina Moidi Moida Kitang assistance or in the Sina Quina camera Zina audiogi output the Quina Moida feedback on Haitare. Moida Kitang object Amalade, Chile, at the Gimoina Yamna Mogi blind persons in the Yamna reading Gumba, text reading Gumba, at the Moida Kayani independent on the work to Wagi Awazi, Moida Lavanina, a Kogi Siki device, Sinaraga, Aquina Mating or Navana. AI interface to the Haitare. Adua Sigi first prototype, Sita happy ba Akogi camera OV5640 and Akuna camera Mashida Hapsi. Adu Sigi camera Zina Kuna text reading Amadi Mogi object detection Gumazi Moida Ngambagi Shakti Zu Yawina Sija demonstration Machamtang. Akoi uchage Sigi device achi koina Wi-Fi am the Bluetooth connectivity yawa device amani aduga sije koina smartphone da Wi-Fi gi through da koina connect to bom change haitare adu connect to baje lore matung da koina sigi device achi koina blind person amna koina test kuma pathoke haragadi Koina she's expect a test of Yadunigo. She's a hammer bulky over Zinako button whom Palevo, button whom they a Koina more selection to Walo Yadunevo. The color detection, object detection, at the text reading mode, she's a Mayam Yaurivo. A Koina Sigi program, a Koina
खरा कम्पैक्ट ओइना सेम जेन अखोइना पोर्टेबल ओइबा डिवाइस ओइना अखोइना सिदा मु खरा खितंग कम्पैक्ट ओइना इंटरफेस तौसलगा AI जे अखोइना सिदा ओइना सिनाबनेबा अदो सिगी जे टेक्स्ट रीडिंग मोड से अखोइना टेक्स्ट अम पागे हारगदी अखोइना टेक्स्ट की कनो जे पाइबिरगा सिगी कनो जे नमगा बटन जे मेतोइनेबको अदो बटन जे मेफा मतंदा अखोगी ngसागी टेक्स्ट से पाथ्रोकदुनेबा from the unit uses T has a point and read feature where the device reads out the pointed texts. So aduna sigi moidi blind person they are very fond of reading text haitare moidi akoina survey charuba matamda akoina blind tile da leiba akogi blind home da koi chacharaga survey tawjai haitare aduda moina yamna nungai to mong moigi tongan ba machine am lerme aduda moi कोगी यामना मोइरे सुइटेबल ओइदबा हाइतारे मोइरे कंफर्टेबल दु ओइजदबा हाइबा मेचिन दुना मोइ जे कनो जे पारगा लाइक जे फागा मोगी 1 by 1 कनो तरोगा फाक्तोगा हाइबा मेचिन जे बल्की जो ओइबा यामना चावबा अमा ओइबनिना अदुदा मोइना पारगा कनो तौबदो खितंग नुआइतेना हाइरे अदुगा अखोइना डिवाइस से डेभलप तौबा मतमदा मोइदा मोइदगी कोगी फुल टाइम फीडबैक मयाम जो पिबिरे अदुगा फुल टाइम सपोर्ट मोइना अतोपा मैम फीडबैक मैम पीबीरपदुना अखोइना सिगी कनोजे हजि फाउगिदि मोइना सिबाउदा यामना चावबा डिवाइस ओइना कनो तौरिबो अखोइजु सिदगी हेना कनो सिदगी हेना पिकना हेना मथंगदा थर्ड वर्जन दा दि अखोइना मथंग इनबिल्ट ओइना स्पेक दा अखोइना स्पीकर जु यावगा अदुगा सिगी खोगी डिवाइस हजुजिकिदी इम्प्लीमेंट तौजरी हाइतारे हजुजि प्रोटोटाइप ओइना जस्ट उचबनी अखोइना अदु सिगी सर्टेन टास्क खरा माना तौबा ngamदुनेबको अखोइना AI जे हापगा AI जे समना हाइदा AI जे AI गी ममदा हाइबे हाइजरमगिको AI नोइ अदुम स्टूडेंट सिंग तारमनि खाले आर्टिफिशियल हाइदि अखोइ मेन मेड हाइतारेको मियोबिना सेमबा अदुगा इंटेलिजेंस हाइगंदी अखोगी थिंकिंग पावर हाइतारे अखोइना दिस इज अ कनोने मेचिन नमनेबको मेचिन जिदा अखोइना थिंकिंग पावर मा या हापी हाइतारे मोइदा अदुना आर्टिफिशियल इंटेलिजेंस हाइगदी समना हाइदा अखोइ सातसिंग अयाम लोइ खांगमगनी अदुगा फेसबुक अकाउंट लोइ लेरमगदौ माले फेसबुक द अखोइना इंस्टाग्राम गुम्बा फेसबुक गुम्बदा अखोइना रील्स गुम्बा नम मतमदा अखोगी कैमरा ममांगदा अखोइना फिल्टर मैम याविको रील्स गुम्बा सेमदा अदुगी फिल्टर दुदा अखोइना फेस मास्क गुम्बा अखोगी मतोंदा जेनरेट तौपा अखोगी फेस दा मतोंदा अखोगी कहनी अखोगी अवतार गुम्बा सेमबा याबगी फेस दा ट्रैक तौरगा मतोंदा सेमबा अदुंबा सिजनरमगनी खाले अदो अदुंबा पोट मैम अखोई AI ना तौबा गातनीबको अदुगी फोटो दो फिल्टर तौइदो AI ना फेस डिटेक्ट तौर मतुंगदा अखोइना फेस चेक सिदा अखोइना ट्रैक तौरगा ngसागी फिल्टर दो सिजनरैनेबा अदुना अदुगी कंप्यूटर विजन गी अदुंबा अखोगी कनोजे टेक्नोलॉजी जे अखोइजु सिदाजु अखोइना हापतगी इम्प्लीमेंटेशन हजिजि चथरी हाइतारे अदो अखोइना सि अदुगी कानाब जे अखोइना मु हातो जे फेस डिटेक्शन हापेबको फेस डिटेक्शन जे अखोइना कनागुम्बा मी अमा ब्लाइंड पर्सन जिना मानदी खंगनबा माना खंगनरगाजु मागी कनोजिदा डिवाइसदा सेफ्टी तहौदबा सेफ्टी तौर मतुंगदा माना ngसाइ hayeng मीदो अमु लाकांदा मीदो कनानो स्कैन तौर मतंदा मीदोगी ममिंगदो अदुदो मा ऑडियो गी फीडबैक ओइना हाइबा डिवाइसना पिरक्कदुनेबको अदो सिजिगी कानबजे मोइददी यामना कानब अमदी ओइदुने हादि सिना असिस्टेंस ओइना मोस्टली 60% दी मोइदा इंडिपेंडेंट ओइना वर्किंग जे लोइना तौबा ngamदुनेबा हाइ समना हाइदा कोइना लंबीदा चप्पा मतंदा ट्रैफिक लाइट जे कोइ स्कैन तौरगा कोइना सिदा प्रोग्राम दा हापकिदुनेबा ट्रैफिक लाइट जे करम सिग्नल दा ले ग्रीन ला गो ला रेड ला स्टॉप ला साइन लैंग्वेज हाइतारे साइन गी वर्ड जिजु लोइना पाथोपा ngamnabagi adumba kano jisu program akoi haptuneba sida aduga
mostly moina pama ubadi akoina feedback lawjabada text reading je si yam pama oibako text reading je si moida portable oiba adagi yamna pikpa adagi moina ju sinabada nungaigadaba adumba ohanbiyo na moina haibane ba adudagi akoina implementation je dumaina text ki da hana tawje na dumaina text tawjabane do haujimaki de koi object recognition je sida hapcha jibako adagi currency detection currency recognition jina mo paisa akoina mana shopping gumba chatninge blind person amna shopping gumba chapaje moida di amna hard oiba ada moida di amna comfortable oido pot ama oiba ade moina pamba pot ju selective oido moina khanbado selection je mangam da bai tare adagi moina color sima pami adagi paisa pito pisin payment system ju moida paisa je kitang kano to bunina paisa je ju akoina scan taraga sina sije changwa chapini sina chamani sina 200 rupees ni sije khangna na bagi akoina mangonda adugi AI gi sina ga akoina interface tawbani haitare adugi ju akoi implementation haji kana development stage lairi adu akoina text ki je si akoina hapcharaga sida akoi demonstration gi pujara koni haitare adu next time da koi currency ju object detection ju adu ju akoi hapcharaga athu matam da akoina launch tawna bagi sigi product je ready da admaina tawjari haitare aduga sigi je hayeng akoina command voice command yawkani bako voice command jugi matungina akoina moina voice command do pi matam da akogi samna hada Google Assistant ga laiba voice command adagi Siri gaina sina ido admaina wake up word ta akoina sije adugi voice command do sina akoina work ta honduni haitare ado akoina product am macha am tanga leire akogi sijina prosthetic arms hai ko akoi sije prosthetic arms haina upper hand upper limb ki kanuje si khut yawgi daba ade soidana accident gumba tawdana disable hoiba fingers yawgi daba ade poti pining ba poti pai ba dingam jadaba haitare adu moi gumbana sigi je koigi sina bada moida yamna kana gadaba yamna moida ju yamna kayani value leiba pot ama haitare moida yamna mayam da depend tawdaba independent oina moida ju work tawba ngamnaba akoina develop tawjaba dung prototype amni ko si ju akoina just city kamta yawna te battery power na te just mechanical magi potential kitang leijaba potential duna akoina magi khut ki finger sing ki function je loina tawhon ne ko ado si je akoi hauji ki di akoi si je loidi loire si ki prototype te aduga si ki prototype je akoina robotic ki ama ju semjei bako robotic ki jina akoina myoware na muscle sensor ama ka palaga akogi muscle arm gi muscle gi sigi kano sensor je akoina stimulate tawga ngasagi simulation namda program da akoina algorithm je hapaga ngasagi muscle gi sensor je capture tawra matung da akoina robot ki finger sing je akoina servo motor na motor macha amcha hape bako adugi servo motor je sinaraga akoina finger je lengan done bako adugi ju akoina haji kanna prototyping da lairi haitare R&D da ko development kanna tawri bako ado design tawbujidi akoi akoigi 3D printer aina lay bako sigi je product akoi si sajai myam je 3D printer da loi nam bane bako akoigi 3D design tawba haiba akoigi akoigi staff ama yauri aduna moina design tawraga akoi sigi je design tawga nam bane haitare 3D printer je adum pung yam change sigi macha je print tawda aduna akoina development je koi nahana adum thuba haitare akoigi thujanaba tawnaba hotnaba je koi ngamde ba manipur je samna habda environment ji kitang tawde do mai gi situation koi manipur gi mai gi situation kitang noi tamnina akoina development je kitang tappe haitare programming tawringai daga mai muthokiba challenges hairagadi programming je no machang ba yawe bako program je koina training tawdani photo capture mayam lodani aduga training taw matanda data je hapcha matanda mai je sometimes mut ki basu yawe aduna program je akoina implement tawda matam ju kitang change do athu matanda de akoi sigi mit ki jimadi athu matanda puthona ba akoi je ready da leijare ado asai sigi product je market ta thau tingai da akoi survey oina
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯑꯩꯈꯣꯏꯅ ꯁꯣꯕꯨꯗꯤ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯗꯕꯦꯛꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀ꯭ꯔꯨꯃꯦꯟ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯦꯀꯥꯎꯟ ꯂꯩꯖꯕꯅꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯃꯆꯥ ꯃꯆꯥ ꯑꯃ ꯄꯤꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯐꯤꯗꯕꯦꯛꯇꯨꯅ ꯍꯤꯟ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯗ ꯈꯤꯇꯪ ꯁꯤꯁꯦ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯐꯤꯗꯕꯦꯛ ꯃꯌꯥꯝꯗꯣ ꯄꯤꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯗꯦꯕꯂꯞꯃꯦꯟꯗ ꯈꯤꯇꯪ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯟ ꯑꯣꯏꯖꯒꯗꯣꯏꯅꯤꯅ ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗꯁꯨ ꯐꯤꯗꯕꯦꯛ ꯃꯆꯥ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯃꯦꯝ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯦꯀ꯭ꯌꯨꯃꯦꯟ की टीम की अखोई रिप्रेजेंट तौदुना लाक्पिरिबा अदुगा हौजिक हौजिक उलिबसिंगदुदा हाइतारे माइरोसिंग करी फाउबिगे नसाइगी ब्लाइंड ओइरबा हाइतारे मियोइसिंगी ओइना अखोइगी पुथोरइबा प्रोटोटाइप अदुगुम्बा पोसक्तुना अखोइगी स्कैन तौरा मतुंगदा वॉइस ओइना nganghalakkadोइनि अदुगा अमुक अखोइगी खुदोंग थीबदगी नत्रगा अखोइगी पोगलकपदगी खुद की अखोई खितंग डिफरेंटली एबल ओइबा हाइतारे अदुमाइना लैगिबा मियोइसिंगदा अमुक होजिकी प्रोटोटाइप ओइना लैरिबा प्रोस्थेटिक अखोई हैंड की लैरिबसिना अमुक हेन मतेंग ओइगदोइनि अदुना अहुबा खुबांतंग मयामदगी निजरी इक्विपमेंट टीम की दमकता अखोई प्रोग्राम मखा सतजरकपु ओइना अखोई फेलिसिटेशन की कैटेगरी खरा लौकचब हौरगे अदुना अंगांजिंग वारब्रो मयामबो अंगांजिंग मरु ओइना वारे वाब्रने प्राइज फंगदौनी हौजिक प्राइज फंगबो हरदुनी अदुना नोइजे जूनियर आइंस्टाइन ngakतनी अदुना जूनियर आइंस्टाइन मयाम हाइतारे अदुगा ngasai खितंग ngन्ना यौरखिबा अंगांसिंगदी ब्रेकफास्ट की मतमसु लेरमगनी ब्रेकफास्ट अखोइना सर्व तौजबनी अदुना अहानबा कैटेगरी ओइना हाइतारे अखोइना सिंजगिबा महिकोल फाउंडेशन अमसुंग किहोम ना सिंजरगा पांगथोकचखिबा हाइतारे आइंस्टाइनियन 1.0 की मैथ्स अमसुंग साइंस कंपटीशन की क्लास 3 मैथ्स कैटेगरी की ओइना प्राइज पीबा हौजबगी अदुगुम्बा तंजादो लौजगे अदुना अंगांसिंग क्लास 3 मैथ्स की लैरिबा अखोइ फम्मिबा मतमदा अखोइना ngasai haijagi hai tare mamang dasu thamjagi ba koina allocate taugiba adugumba sitchingduda phambiraga aduga karakpa matam dasu akoigi organizing committee gi miyoi singna kitang guide taubiraga akoi rank nipan akoina kauthokchaba sida haiba tare sidai da muk somna kanda karaga mathang adumaina chatkinabagi adugumba process tu lainaba honasi aduna prize sibu akoigi pibi naba lanthokpi nabidamakta सर श्रेत चोंगथाम कौखचगे मैथ्स की ओइना पिहनजगे क्लास 3 की सर मैथ्स ngasai yam मैथ्स की yam पामजगी भाई तारे अदो मैथ्स की ओइना लैरिबा जूनियर आइंस्टाइन सिंह हाई तारे अदो जूनियर आइंस्टाइन तोंगाना टाइटल ओइना लौबिखिबा अंगांग सुदुम लै अदुना कौखचरी सर अदुगा अहानबा रैंक तारखिबा अंगांग कौशनजगे क्लास 3 की मैथ्स की कैटेगरी की ओइना फर्स्ट रैंक तारखिबा अंगांगजे किशन याम्बेम स्कूल ना पद्मारत्ना इंग्लिश स्कूल कक्चिंग कौशनजरी अचौबदा अदुगा मथंगदा सेम साबिने विनुक्ता मथंग सेम सानबीदमक्ता MD अरबाज सिद्दीक लैबीसी MOBST एकेडमी हेलबुक सेकेंड पोजीशन तारखिबा अंगांगनी हौजिक प्राइज लौरिबा अंगांग असी किशन याम्बेम पद्मारत्ना इंग्लिश स्कूल कक्चिंग फर्स्ट पोजीशन तारखिबा अंगांगनी
kuba kubiduna ngang sigi punsida hena yaifaba amadi career da hana chatning iba career singda hena success oiba damaina wish PVC second position kausanjari MD Arbas Siddiq MOBST Academy Helabuk second position tarakibani Mathangda third position tarkhibangang Kaidongbam Thoibi Getwell Coaching Uyal Kausanjari third position tarkhibi Kaidongbam Thoibi aduga fourth position, fifth position, sixth position, amadi seventh position, amadi last but not the least eighth position kausan jage singkhai thiam aduga mathang adum kakalaksi angang sing ayan leisang them TH Amin singkhai thiam school na Khangem Junior High School Wangoi fourth position tarakhiba angang ne khoba khuduna angang sibu puning thogat piu mathangda fifth position tarakhiba ayan leisang them Padma Ratna English School Kakching sixth position da angang anini taribase TH Tamin Navodaya and Sainik Tutorial Center 786 Navodaya and Sainik Tutorial Center Helabuk aduga DP Azad Asisu 786 Navodaya and Sainik Tutorial Center Helabuk tagi sixth position ani maksina taminakibani mathangi seventh position N Ishan Singh Padma Ratna English School Kakching mathangda 8th position laurkhiba ngang Laishram Mangal Base Academy Khangabok Thagachari sir thagachari haninga litana mathangi category class 3 gi science ki category amtang same sadun leibisi angang sing prize PB Nava Kaukachage Sir Uttam Kumar Ningthaujambu stage the Lenkat Pirak Nava Kausanjari Aduga Nasigi Science category class 3 gi Mahiroi Singda Ring Tavira Kraba Tarakraba Ngang Sing Sir Akoige first position dagina 8th position Bauba Puning Thogat Piduna prize PB Nava Kusin Navi Nava Kausanjari Ahanba position Laura Kraba Angang Athoiba Hizam Catholic School Kanchipur Kausanjari Angang asi Junior Einstein Science akoigi class 3 gi handaki oibasida Junior Einstein gi manaju phangkraba ngang ni auba kuba maga angang sibu hena pungning thogat piu Athoiba Hizam Catholic School Kanchipur aduga sarnasu akoigi Junior Einstein Science amadi Maths ta Sarutam Kumar Ningthaujam nasu akoigi cash prize oina special oina 5000 gi mana PB gani na lautok pigrabani sigi damakta hubu ko amtang sum amdagi ni jage aduga second position da Nongthombam Barun Singh Padma Ratna English School Kakching Kausanjari anga sibu puning thogat piduna ahubu kuba khubi gani
Barun Singh Nongthombam. Aduga mathangda third position gidamakta L Juvraj Singh Camp Blooming Higher Secondary School Khangabog. Third position Tarakhiba Angangne L Juvraj Singh Camp Blooming Higher Secondary School Khangabog. Aduga akoi fourth position adi consolation prizes sing fourth position dagina 8th position phawbuda kokachage fourth position da Laishram Mangal Singh Base Academy Khangabog. Mathangda same sadun laibigataba Belesia Longjam Unaco School Maitram. Prize lawri bangang si Laishram Mangal Singh Base Academy Khangabog. Manga suba position da Belesia Longjam Unaco School Maitram. Mathang Manau Naina Adum Kakalaksi Angang Singh. Sixth position da Livia Laurembam Nirmalabas Junior School. Aduga 7th position da Umakanta Thokchom Camp Blooming Higher Secondary School Khangabog. Aduga Chinghau Maria Montessori School Imphal sine 8th position tagadoini. Umakanta Thokchom Camp Blooming Higher Secondary School 7th position Tarakhi Bangangne ahubu ko bam tang mayam dagi nizage. Last Koksanjari 8th position da Singoi Maria Montessori School Imphal. Printing mistake leram bagi ngta ngakpi gani. Thagachari haningali tane thagachari sarbusu. Koi program sigi makha sathajarak buoina. Akoi prize mathang akoi gi program marak ta haitare prize yenthok pagi adum akoi gi felicitate to bagi thoram adum akoi tawgadoi ni khoi mapung oina haitare aduga ngasigi Einsteinian 1.0 gi ngasigi lengsan duna laibiriba akhoi haijaruba matamda adum matam chana lengbirak tuna ngasai dagi laibiriba VIP sing aduga koina special invitee sing laibiriba kutingma thagachari haninga litana aduga akhoi class 4 gi Maka satharak buoina haitare prize distribution asigi felicitation program asigi class 4 gi category da kaukhatchage angang jing class 4 gi angang sing amtang ready lebiyo tuga prize aduna akoi prize laure haidana angang jing sapi ginu ko tongan ba adugumba Oza Singh nasu guide to biduna program se hek hobdagina loi fawba adum saruk yamina khisi aduna class 4 gi maths ki category haujage first rank tarakraba angang aduga first rank tagina 8th position fawba haitare punna lautok chage aduga akoi gi prize kusin nabinaba akoi gi Einsteinian 1.0 gi organizing committee da laibiriba nongthang bu kausanjari aduga prize yanthokpinaba kanganjari kausanjage maths ki class 4 gi category gi first position tarakarabangang Ahibam Denison Singh Guidance Navodaya and Sainik Institute Khangaboki kakalaksi lengselexi class 4 gi maths ki angang sing tang ready punna laina bi damok ta khanganjari kausanjari Ahibam
Danishan Singh. 4 game match. Next, okay. Mathang da Koksanjari, Jayasri Yankhom Yanning Coaching Center. Second position Tarakhibi Angang ni Jayasri Yankhom Yanning Coaching Center. Ahubo Kupakaluna Nangang Sibu. Puning Togat PC. Aduga ngasai report taubi hokda bangang sing report amtang tausallaga lai natraga lakte habado amtang confirm amtang tathogadi yamna nungaijagani parents sing amadi oja sing guide taubirakpa satro sing mahiroi sing bu guide taubirakpa miyoi singna thagachari. Aduga third position Tarakhibi Priya Lakshmi Huitrom Guidance Navodaya and Sainik Institute Khangabok Kausanjari. Okay, next fourth position Tarakhiba Victor Padmaratna English School Kakching. Kausanjari Victor. Fourth position Tarakhiba Ngangni Padmaratna English School Kakching. Mathangda fifth position Laurkiba Moramba Yumnam Guidance Navodaya Sainik Institute Khangabok. Bikas Tinguzam Guidance Navodaya and Sainik Institute. Mathangda Aribam Yaiha I don't know Yaisha Haidoira Aribam Yaiha and Lerame Kausanjari Guidance Navodaya and Sainik Institute Khangabok. Ratina Mayanglambam Guidance Navodaya and Sainik Institute Khangabo Kausanjari. Ahubo Kubaka Lunana Angang Sibu Puning Togat Pigani. Ratina se Lariksu Hirami film Matek Matek Su Yabangang ni Asiang se. Ahubo Kubam Tankubi se Lariksu Inba Academic Tasu Aduga Culture Gi Matang Dasu Adumaina. Thawai yaw na hona biribi angang ni nauribi. Aribam Yaiha. 7th position. Ahubo Kubak Viduna Ngang Singsibo Puning Togat PC. Mathangda class 4 ki science ki category Lakochage class 4 ki science ki category the first position takraba ahubo kuba kaloina na Adarsh Sapam KM Blooming Higher Secondary School Khangabok. Kausanjari Adarsh Sapam. Parents yauragasu parents na natraga oja sing na mochin biraga lobirasu yagani adugi Adarsh Sapam gi guardian oina lengsin bire KM Blooming Higher Secondary School Khangabok first position tarakhiba adugumba mahiroi ni class 4 gi science ki category da. Tharamasibu mapung pahan bada koi ki tongan ba sponsors sing na mateng pangpirakpa aduga koi ki in kind or in cash or koi na ngamjaba dum mateng pangpirakpa kayama tharamasibu hena mapung pahan birabani maduki magtasu koi ki sponsors sing aduga event sibu mateng pangpirabu sing hainga lituna thagachari. Mathangda second position Tarakrabi Angang ni Ningthauzam Rolly Devi KM Blooming Higher Secondary School Khangabo Kausanjari. Ningthauzam Rolly Devi KM Blooming Higher Secondary School. Mathangda third position Tarakrabi Dev Lakshmi Khagokpam Nirmalabas High School NBS Imphal.
ahuba kubak loina nangang sing asibu pungning thogat pigani mathang da 4th position da Lanchenbi Longjam Nirmalabas High School Imphal 4th position. Fifth position the Morris Mutum Erekai School Imphal. Fifth position Taraki Bangang ni Morris Mutum Erekai School Imphal. Angang sibu puning thogat piduna ahuba kubak kubigani. Sixth position the Jessica Wangkai Mayum Kausanjari. Sixth position the Jessica Wangkai Mayum KM Blooming Higher Secondary School Khangabok. Jessica Wangkai Mayum. Mathangda PH Saista Amna 7th position KM Blooming Higher Secondary School Khangabok. Last but not the least 8th position Tarak Khibi Sagol Sem Lingzen Thoi KM Blooming Higher Secondary School. ahuba kubak loina nangang sing ngasigi position laurakraba angang sing asibu he na pungning thogat pigani thagachari sir nongthang mathangda program sigi makha sathajarak poina koina hek haijaruba matamda haitare chief guest ki famfam langda hojik lengsin biduna laibiriba Dr. Yumnam Radesham Singh MLA Yangla Messi ngasai matam sana lengbirak tuna haitare ngasai ngan na hogani haijabani atu matam sana nung lengbirak tuna ngasigi thorom masi mapung hena phan biba rangang singda ngasigi thorom siga mari leinana wai manga taradang thambina midongta kausanjari ahuba kuba kaloinana sir asibu ikai khumnagani Sir Dr. Yumnam Radesham Singh MLA Yangla Messi. Sri Sri Govinda Jibu ikongna kuramjari MAHEIKOL Foundation amadi KIHOM na sinbi langbiraga ahanba Einsteinian 1.0 sigi mathematics and science competition gi felicitation program sida preside tawbiriba Ekasni Trust ki President oina thaupu biriba Sri Kundrapam Rajan Singh ikai kumna butchari official duty na maram moidana ngak yaubiram maga hankraba ngasig guest of honor ki phamam langda lengsen birambi commanding officer 2nd MR Madam Victoria Yankhom MPS ai ikai kumna butchari loina ngasige sigumba felicitation program sida guest speakers oina saruga abikiba yamna aikoi punmakpu entertain tohon giba wakal lausing tohon giba aikoi wangang loi ani ai kai kumna utchari tongan ba school singdagi loisang singdagi satra satri singi guardian sing aduga school gi oja sing ai kai khumna utchari aduga loina asiguma function se saruga abaleng birakliba khwai punamak ai kai khumna ba utchari yan han badai asigumba science and mathematics ki competition da tongan ba category singda ahan ba anisiba humsiba matang taraktana mai palakraba satra satri sing ai congratulations pijari I congratulate all of you anisuba aina haijaning basi ngasai wangang bi khibada yam successful entrepreneur oi biruba Uttam Kumar
ꯃꯥꯒꯤ ꯃꯥꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯔꯤꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯅꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯍꯟꯅꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯌꯥꯜꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯗ ꯌꯥꯝꯅ ꯏꯆꯪ ꯊꯧꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯤꯈꯤꯕ ꯁꯔꯦꯠ ꯆꯣꯡꯊꯥꯝ ꯑꯩ ꯏꯀꯥꯏꯈꯨꯝꯅ ꯎꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯃꯍꯩꯀꯣꯜ ꯐꯥꯎꯟꯗꯦꯁꯟ ꯑꯃꯗꯤ ꯀꯤꯍꯣꯝꯅ ꯁꯤꯟꯕꯤꯕ ꯑꯍꯥꯟꯕ ꯑꯁꯤꯒꯨꯝꯕ ꯆꯥꯡꯗꯝꯅꯕꯒꯤ ꯊꯕꯛꯁꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯤꯁꯤꯡ ꯀ꯭ꯂꯥꯁ 10 ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯌꯥꯎꯗꯅ ꯚꯦꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 5 ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯁꯥꯏꯟꯁ ꯑꯦꯟड ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯇꯦꯂꯦꯟꯠꯁꯤꯡ ꯍꯟ ꯇꯧꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯄꯤꯕ ꯌꯥꯕ ꯑꯗꯨꯃꯛ ꯈꯣꯡꯍꯧ ꯑꯃꯅꯤ ꯇꯦꯂꯦꯟꯠ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯒꯗꯤ ꯈꯔ ꯆꯥꯎꯅ ꯁꯤꯟꯕ ꯉꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 13ꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝꯁꯤ ꯄꯥꯎ ꯄꯤꯕꯤꯔꯒ ꯃꯊꯪꯗꯒꯤꯗꯤ ꯂꯣꯏꯅ ꯌꯥꯎꯍꯜꯂꯒꯗꯤ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯁꯣꯖꯣꯛ ꯄꯤꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯁꯨ ꯄꯤꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ तोान तोान अखोई पेरियड लेख्रे अखोई सिविलाइजेशनसिदा हुजिक्ति डिजिटल एजनी हाइबसु यारे सिगी मतमसिदा साइंस एंड मैथमेटिक्स की मागी थौसी ओंथोकना यामना चावना लेबनिना मरुइना मैथमेटिक्स एंड साइंस की सब्जेक्ट अनि से लौखलगा कंप्यूटर रखबनी याम नुंगाइजै मसी हंतक किसिना हानबो ओरबसु सुक्सोय सोदना लेप्तना चथरकनी हाबगे ऐ थाजब थमजगे असुमाइना सही खुदिंग चथरगदि ऐना खंजबदा तोंगान तोंगानबा स्पॉन्सरसिंग तंगाई फदना सरकार की मांगीदगी पांगबा याबा मतेंग लनादैसु पांगबा याबा मतेंग सोइदना लौबा यागनी अखोइसु मदु ताइनबदा सरुक ओइजगे ना दुमाइना थमजगे अखोइना मी अम ओइगे हाइतारदि छात्र खंगदे छात्री खंगदे अखोइना करिगुंबा अखोइ मियोइबसिना करिगुंबा खरा मांग थंगना चटके हाइतारदि स्पिरिट ऑफ कंपटीशन से यावदब ngasi de suya yadre competition यावददि ओइबा यादरे मरमदि लाई लाई सोइबा याम याम चलाए तौगदब याम नामे खoi मदुदा अखोइ इशुंग इमानब मरक्ता कंपीट तौर मांग थाना होना बसि तंगाई फरक्तरे अदुगा मदु माइ पाकबा माइ थिबा तोंगान लैजग्रसु मदुगी स्पिरिट ऑफ कंपटीशन अदुदि यामनमक मरु ओइ मदुदि खoi निंगनबा यादे मदु यावददि यादे हाइदना सिगुंबा कंपटीशन से सरुक यारिबा छात्र छात्री सिंह माइ पाकलैबा छात्र छात्री सिंह माइ पाकत्रगसु सरुक यादना होनरिबा खुदिमकसे ऐ थागत चनिंगी अदुमाइना थमजगे अखोइ ngasi माइ पाए विनर ओरे सेकेंड तारे था तारे हना खोइ लोइथोकपदि याद्रि दिस इज जस्ट द स्टार्टिंग पॉइंट ने लौसी डोंट स्टॉप मखा ताना चतननबा मांग थाना चतननबा खोइ मसिन इथिलम पीबने खोइ होननबा सिनबनी हाबसे खोइ कावबु यादे खोइ होनगदबनी अखोइ पुनसिदा अनिंगबमदि लैगदमनी एममदि लैगदमनी अवांग थाकी एमम लैगदमनी मदु फंगनब होनबा से खोइ इथौनी अदुना मदु होननिंगबगी थौना अमा पीरिबसे कंपटीशन सिन सुक्सोय सोयदना पीगनी अदुना इसा इनाउसिंग इसा इसनसिंग सुसिंग हौगलैबा छात्र छात्रीसिंग अखोइ होनबा लेपा यादे आशा चौबौ अवांग मम थमदबा यादे एनी अदुदा थेनरकपा करी हाइतारे ऑब्स्टेकल्सिंग करी करी खुदोंग थिबा मयामदो नमथलगा चलगा आइना निंगी पोतो दु यौना होनबदा अखोइ निंगनबा यादे हाइबा वाफम सिमा यदमाइना थमजगे असुगुंबा होननिंगबा इंस्पिरेशन मा पीरिबा असुगुंबा कंपटीशन से मसि माइ पांगना सिनबदाई चाउथोकसै नुंगाइजै मसि अहामददि ऐ ngarang na hanbakse karino khangamde barton se jo asengbade ai phangdabani ko ngarang se aina request taraga kanoda
मोबाइल की व्हाट्सएप ममाइदो थारकपनी पुंग क्यादे होदोनी निपान मखादे होदोनी हाय पुंग क्यादे ऑफिशियल फंक्शन तौदोनो कमाइन तौदोनी सुखंग खंगदम निशलागा आई चौरापम खंगबनी सिदा खंग काना एंस्टाइनियन 10 सिन करी तौरीनो अद मैथमेटिक्स साइंस कंपटीशन से करी मरी लेनोरी बो खंगमदबनी याम नुंगाई सुगुम्बा छात्र छात्री सिंगी एनकरेज तौबगी मरोइना साइंस एंड मैथमेटिक्स की छात्र सिंगी मखोई थौना हापगी मखोई सेंस ऑफ हाइद स्पिरिट ऑफ कंपटीशन अमा लेहनबगी होदननिंगबगी मखोइदा परा मयाम ताकबा मखोई थौना पीबसी याम फब खोंगथांग अमने ने दमाइन थमजगे आई सांगना हाइजररोय मरमदी प्राइज पिदब मयाम लाई यामना करि हाइतारे थौरम मयाम यामी छात्र सिंग दाइ ngसाइ वाजरमबनि मरमदी चाक लामंगद्राना अयुक्तै कौरमनि आराब्राब कोनदे कौरमनि ngताइ लामनि हुजुपु 12 तागरे करीम पिजरोइद्राने पाकलमने दो पाउ ताजरे रिफ्रेशमेंट पिएदा आई सिम्बी लांगबिरि मयाम आई पुनिंग लैताबगी दम आई थागचरी अंगांग करी मखर पिजबगी दमक्ता आई लोइसनजगे हौजिकसी खुदोंग चाबसे लौजरगा मणिपुरदी कोविड-19 की हुजिक ngasi tang 15 dagi positive oiba case ama leitragasu manipur nataba top top jaga da mafam akoi covid si positive adum nemas nemna leiri foreign countries sing da yamna ka hena leirakpana maram moidana hujikti connectivity si yamna su phabani nam section da ba yada da ngarang mogdrin na tawbu yamna tawgre any eventuality akoi ngak thokna ba tawgre aduna government su akoi gi appropriate behavior sing madu chatpa matam oire marks sinaba darkar leire hana lauthokpa haugrabani anai som nang nakanda marks mayam upasi am nungai aiju pudi porai uphaudre aiju upcharani adur ngasi dagi hauna section boina aikoi covid-19 gi appropriate behavior sing khara ngakna chalasi marks uppa haurasi aduga loina loina vaccination shuna tahudaba vaccine tahudaba mayam se amukta third dose bak kapthok piu haiba ai appeal sima tawjage aduga mathang tarakpada hariba sinbi langbi riba MAHEIKOL foundation amadi KIHOM gi Einsteinian 1.0 ski makha taba thoram dasu takpirau mapam matam chana takpirau aikoina tawbu yaba mating haigedra contribution haigedra ai mathang suksoi soina tawjagani ai hana bhab taram damni hana hujik gyan kar tare isai shu leriba mayam sing suksoi soidra masina kana pigani aduga ishona su adu makana badu piba function hai wai kharsi thamjaraga amukana congratulation pijari winner singda thank you thagachari ngasigi akhoi athoiba mithunglen chief guest ki perform langda lengsin biriba sir Sri Dr. Yumnam Radesam Singh MLA Yanglam AC bu haini ngalitana thagachari ngasigi akoina sinjariba haitare MAHEIKOL foundation amasung KIHOM na sinjariba Einsteinian 1.0 sida henna pungning thogat piramba aduga ngasigi prize lawrakraba ngang sing aduga position holder sing da henna pungning thogat piba wahi kaya ma thambiram bi dongta aduga matung tarakpa adugumba Einsteinian 2.0 3.0 tongan ba lak hanning bagi amadi akoina lak hana sinjagani hana khanjariba kuding maksida hena thauna pibiram bai dongta hana thagachari sir busu aduga akoi gi felicitation je akoi makha chathabu oina class 5 ki maths ki category amtang lokachage class 5 ki maths ki category class 5 ki angang first position dagina first position dagina 8th position bhauba tarakhraba ngang sing amtang ready da leinaba hana amtang haijage aduga prize sibu pibi nabidongta amukkasu kausanjari sir Dr. Sret Chongtham prize sibu kusan nabinaba kausanjari stage ta first position gidamakta koina same saduna leibinaba kausanjari first position Tongbram Koro New Era English School Pangai ahu buku pakaloina na first position tarakraba ngang sibu welcome to wisi Tongbram Koro New Era English School Pangai the second position da
Sapam Malem Nganba Angang Asisu New Era English School Pangai Dagini. Second position Sapam Malem Nganba. Mathangda third position gidamakta same sabigadaba Sivasan Okram Guidance Navodaya and Signing Institute Kausanjari. Sivasan Okram. Aduga next same sabigadaba Mangal Henba Thaudam New Era English School Pangai. Third position da Sivasan Okram. Mathangda fourth position gi Manalo Krabangang Mangal Henba Thaudam New Era English School Pangai. Class 5 ki maths ki competition sidi anamana New Era gi angang na henna leibugum tawi. Fourth position Mangal Henba Thaudam. Aduga fifth position da Bipin Thaunauzam New Era English School Pangai. Mathangda Sem Sabinaba sixth position Sabungbam Avinash Angang Sisu New Era English School Pangai gini. Aduga seventh position da Fundrai Mayum Jishan Angang Sisu New Era English School Pangai. Eighth position da Gyanendra Khangembam Sindam Ideal Institute Khangabok. Eighth position da Kausanjari Gyanendra Khangembam Sindam Ideal School Institute. Maths ki category loigraba tungsida Science ki category is sir nadum pibinaba nolukna hankachari. Class 5 ki Science ki first position tarakraba angang amadi first tagina 8 fawa antang ready da laisi matam zikitang tight oibna hai tare. Ahanba position Makakmayum Sahil Excellent Learning Coaching Center gi angang ni Kausanjari. First position da Makakmayum Sahil. Mathangda Sem Sabinaba N. Sachin Singh Mary Immaculate Catholic School Kakching. Mathangi second position the Sem Sabinaba N. Sachin Singh Mary Immaculate Catholic School Kakching. Mathangda third position gidamakta Sem Sabinaba Catherine Sapam Little Flower School Imphal. Third position. Third position da Catherine Sapam Little Flower School Imphal. Aho buku bakaloina na angang sing karai bangang kuding makpu puning thogat pigani. Mathang fourth position da Darut Excellent Learning Coaching Center. Darut Kausanjari. Mathang da Sem Sabina Vidamakta Laisemba Moirangthem Base Academy Khangabok. Mathang sixth position da Sem Sabinaba Kumuzam Rollinson Singh Mother's Kids Home. Laisemba Moirangthem Base Academy Khangabok. Fifth position. Mathangda Kausanjari Kumuzam Rollinson Singh Mother's Kids Home. Mathangda seventh position Ningthauzam Bobo Maitei KM Blooming Higher Secondary School Khangabok. Ningthauzam Bobo Maitei. Mathangda eighth position da Sem Sabine Vidamta Nubasco Heritage Convent Imphal dagi.
Kausanjari 8th position, last but not the least, 8th position, Novasco Heritage Convent, Imphal. Tagachari, sir, buhaninga later. Mathangi, class 6 ki category the maths ki category hana paikachage. Akoi hana su thamjabaduni akoi prize loba loire haiduna akoi gi akoi ga tare akoi gi leiba venue si thadok piraga satpi khiganu akoi gi thorom se hek loiba fawba punna yomina khisi aduga angang singda hena hena inspire oiba yaba adugumba wafam kayama hojik leiri aduna class 6 ki maths ki oina first position da kausanjari KSH Valentina Devi JNV Umathel aduga prize sibu pibi nabi damakta ngasigi thorom sigi mapu oina lengsin biriba sir Kundrakpam Rajen president Ekasni Trust pu prize angang singda prize pibi naba amadu hen hena phaba angang singi career da hena phaba adugumba wish pibi nabi damta sarda noluk nang kachari ahanba position KSH Valentina Devi JNB Umathel ahu bukuba kalona nangang sibu pungning thogat pc mathangda second position da B Dashra Sharma Padmaratna English School Kakching second position B Dashra Sharma third position da same sadhuna lebigadaba Moirangthem Stelon Singh Eastern Star Higher Secondary School Khangabok Moirangthem Stelon Singh Eastern Star Higher Secondary School Khangabok ahu bukuba kalona nangang sing asibu pungning thogat pc mathangda fourth position tarakhiba ngang Yendrembam Rohan Maitei Yening Coaching Center Thobal Yendrembam Rohan Maitei Yening Coaching Center Thobal mathangda same saduna lebigadaba Wahengbam Lanchen Basing JNB Umathel fifth position Wahengbam Lanchen Basing JNB Umathel mathangda Katrimeum Libesh Yening Coaching Center Thobal sixth position da Katrimeum Libesh Yening Coaching Center Thobal kuba kubi duna ngang sing asibu puning thogat pc Singkhai nganba Maimom Mathangi 7 position da kausanjage Singkhai nganba Maimom JNB Umathel eighth position tarakhiba angang je anini Sachin Laishram amadi Malem nganba Ngangbam Sachin Laishram na Wangkhem Junior High Secondary School Thobal Sachin Laishram 8th position mathangda 8th position Malem nganba Ngangbam Advanced Public School Thamna Pokpi Kausanjari Malem nganba Ngangbam Advanced Public School Thamna Pokpi okay laktena luxury aduga science ki class 6 ki category su ikai kumnawda matik charaba sir na dum pb gani ngasigi thoroma puna science ki category the first position da Mayanglambam Albison Singh Padmaratna English School Kakching ahuba kubam tang mayam dagi nizari angang asigi demakta first position tarakhiba angang ni Mayanglambam Albison Singh mathang amtang lauthok saki hana Babani Thoksom KM Blooming High Secondary School angang asina second position lorokhibani first position lorokhiba Mayanglambam Albison Singh Padmaratna English School Kakching mathangda
Babani Thoksom KM Blooming Higher Secondary School angang amana oina represent tore manau pani mathangda B Dashra Sharma Padmaratna English School Kakching ahu bukuba kaloina na angang sibung sai maths ki competition to su position lower ki bangang ni B Dashra Sharma Padmaratna English School Kakching mathangda same mathangda Kauksanjari Thokchom Vidyashri Devi 4th position da Kauksanjari Thokchom Vidyashri Devi KM Blooming Higher Secondary School Khangabok guardian na oina represent to widuna lobiri mathangda Thingnam Joyraj Singh JNB Umathel Kauksanjari Thingnam Joyraj Singh JNB Umathel mathangda BMAX Rajkumar Sisu Nista Niketan Imphal 6th position da ahubu kuba kaloina nangang sibu puning thogat pegini BMAX Rajkumar Sisu Nista Niketan Imphal aduga 7th position da Bhavesh Ketrimayum Ramkrishna Mission School Imphal Bhavesh Ketrimayum Ramkrishna Mission School Imphal mathangda 8th position da I Malemnganbi Devi Comprehensive School Oinam 8th position da Kauksanjari I Malemnganbi Devi Comprehensive School Oinam Thagachari sir haninga litana thagachari mathangi class 7 की category mung lokho chage class 7 की category की maths की category da angang jing khara dum class tawba akoi class tawbi oina yenga di yam wali bani hai tare du nganna laki bangang kaya me yauri bani aduna ngakhtang bear tomina si angang sing punna aduga lengbirei ba angang sing guide tobiri ba khuding makpusu haijari class 7 gi maths ki competition da koi maths ki category si da first tarakraba angang Kauksanjari first position da Tomthin Laishram Base Academy Khangabok maths ki akoi gi mana akoi kusanabinaba ngasigi chief guest ki pampham nangda lengsin duna lebiri ba sir Dr. Yumnam Radesam Singh MLA Yanglam Esibu Noluk Nang Kachari first position aduga angang asi ngasai special oina haibatare junior Einstein mathematics tasu angang si takiba angang ni Tomthin Laishram Base Academy Khangabok angang si gidamta hoba kubang tang mayam dagi nizari second position da Khundrakpam Deepak Maitei Base Academy Khangabok second position Khundrakpam Deepak Maitei Base Academy Khangabok angang sigi damakta hobu khowang tang mayam dagi nizari mathangda third position Linthoi Thongam Wisdom Foundation Khangabok Kauksanjari Linthoi Thongam third position Wisdom Foundation fourth position da Athokpam Malemnganbi Yening Coaching Center Khangabok fourth position tarakibangang ni Athokpam Malemnganbi Yening Coaching Center Khangabok Thauba Yening Coaching Center Thaubal aduga mathangda Oinam Nerotam Heritage Convent Imphal fifth position lorkibangang ni Oinam Nerotam Heritage Convent Imphal mathangda sixth position da Soibam Aaron Singh Tiny Tots Unique School Imphal sixth position da Soibam Aaron Singh
Tiny Tots Unique School Imphal. Mathang da 7 position da N Lamngan Basing JNB Umathel. N Lamngan Basing JNB Umathel 7 position da guardian na Lobigani. Mathang da 8 position da Alistair Limbu Ramkrishna Mission School Imphal. 8 position da Alistair Limbu. Class 7 की Maths की category लोअर अब तुमसिदा 7 की Science की category हमतंग ngang same साधुना लेबी नव खंगन जरी Class 7 की first position लौरखिबा Science की category दा N Charan Chandra Khuman Mahikol Mayang Imphal kausan jari N Charan Chandra first position tarakhiba ngang ni ahubu kubang loina na ngasi gi Science की category दा Class 7 की Second position the Nongyai Mayum Mukhtar Hussain JNB Bisnupur Kausanjari. Second position the Nongyai Mayum Mukhtar Hussain. Mathangi. Third position the Dhanachandra Kausanjari. Dhanachandra NG Regular English School English High School Imphal. Dhanachandra. Third position tarakhi bangang ni ahubu kuba mangaloy na nangang sing sibu puning hena thagot pigani. Fourth position da Yohan Baning Thousam New Public Higher Secondary School Khangabok. Mari suba position da Yohan Baning Thousam New Public Higher Secondary School Khangabok. Mathang da Sam Sabinaba fifth position da Pukrambam Nandita Little Flower School Imphal. Pukrambam Nandita. Ahubu ko bakaloy na nangang singa sibu hena puning thagot pigani. Sixth position the Tomthin Lyshram Base Academy Khangabok. Sixth position the Tomthin Lyshram Base Academy Khangabok. Agang sing asi science tasu position loba aduga maths ki tasu position loba aduna adum junior Einstein haiba adum yaraba agang sing aktani hai jage agang sing punamaki oina hobu khwam tang mayam tagi ni jage mathang da 7 position da N Lamngan ba JNB Umathel parents na akoi ki represent tobiraga prize lobiri mathang da 8 position Makak Mayum Salman Khuman Mahikol Maya Imphal. Kausanjari Makak Mayum Salman Khuman Mahikol Maya Imphal. Thagachari sir haini ali tana thagachari aduga program sigi makha satha jarak poina ngasigi Einsteinian 1.0 gi felicitation program sigi makha sathar oina science show ma Utpagi, Tanza mong laujage, angang sing yam excited oina, labisi science show ma, Antarctic English School, gi, mahiroi sing na. Yai ripoki, Antarctic English School, gi, mahiroi sing na utpi gadavani. Asila Athoi Singa Mayum, aduga, Ridwana, Kausanjari. Angang sing asi, Kausanjari, science show gi damakta. Antarctic English School gi angang sing represent to bigada angang sing Kausanjari. Ahu ba kuba kaloina na angang sing asibu he na pungning thogatsi ngasi felicitation
program asida Einsteinian gi 1.0 gi felicitation program asida lengbi raiba khuding mak haitare akoi gi junior Einstein mathematics ki mana amadi junior Einstein science ki aduga Einsteinian school of the year koina khanjariba the KM Lumi Higher Secondary School gi khangaboki leiriba mana ahum am chawraba mana singasi yenthokpa loiba fawa tare function chi loiba fawa koi punna saruk yamina kisi sinazari ngasigi science show gi damakta Antarctic school gi representative singda ahuba kuba kaloina na hause. Good afternoon, everybody. I myself, Asilato Shingamayum, representing the Antarctic English School. Today, I'm here to represent my model, and the name of my model is Key to Demonstrate Place Value and Face Value. As we already know that there are two system in number system, that is international system and Indian system. Akoina hanadagi hauna khangne number system da system ani khakle madudi international system amasung Indian system tane ado place value haibidi mayamna loina khangna ngak tane any number mana leiruba mafam do adugi value haibani aduga face value hai targana face haibidi simply ekoigi saktam haibane. For example 125 haiba number se sida 5 haiba digit se sigi face value hayo hai targadi only magi saktam du khak hai done adudi that is 5 to khak oi done ado aigi ngasigi model sigi matung model sigi na mateng oiraga place value amasung face value any digit ama gi place value amasung face value utpa ngamgane ado audience mayam gi marak any mi amana number apama ma habiraga adu ai adugi place value amasung face value du taktar ko yagane. Any audience na dum number ama hita haibi rupiyagane. Thank you. 756. Ado sister na haibi ribla number do Indian system do nyeng bisira natraga international system do nyeng bisira. International system. Thank you. Aina ahamada thamjari se international system gi number system gi ne aduga sina Indian system gi ne sister na haibi rikhiba number do 756 haibi khibni ko ado number do ai sida sendok charage sister yagadi sida mutang lakpi na yeng bina bhajere. Thank you, sister. Sister now I give number do 756 habiniko. Say ones place aduga sina tens place sina hundreds place ne ado 756 do. Sister now I give number do 756 sida lejereko ado sida karamba digit ki place value yengningi 5 ki. Sister now I give number do 5 c ki place value habiniko. ado 5 sigi place value si 50 si lai jare duga face value karamba number gi face value yang bini 7 gi face value high tar gadi face value habisdi aina mamang du sai jakre mayam da plus face habisdi only saktam du khaktane saktam do sigi number sida 7 sigi saktam high tar gadi face value high tar gadi si 7 sigi koi deba. Thank you, sister. Any atopa audience yang binyong targa so yagane ai aduge ya pichigani. Any number habi rak yagane international amaso Indian system da yang minim yagane. Ado sigi model sigi matung inna sina mateng oiraga hojik inkhalak iba angang singda place value amasung face value sigi confusion yam toina tholi for ai isamakta thoksakiba harga so ai ichanupi am lay ado mase hojikpudi class 6 kari ado mana hana class 4 5 simu karakpa matamda mase place value amasung face value gi confusion ji am toin thoi aina budi dum
takpiba ado mangona takpa ngahak tu dadi gyan taraga khara leiraga budi ma confusion adum lai chiche si kai haino ado dum adugi adudagi aina si model se khoi magi glass to useless makti natra so waste material hai tare si seasonal glass ngakta ne adudagi aina si model si atopa satra sing haidi aigi junior khangdaba junior mayam yaurongani su thaje edo maya sigi model sigi matung inna yamna laina place bill musung face bill do mayam da khangan me yana bagi da makta ina model si thok jabane. Thank you. Thank you everyone. Have a nice day. Thagachari hauziki science so utpiramba angang Ashila Thoi Singamayum Haininga litana thagachari aduga yamna personality yam wang na utpirami haitare adugi damakta hobo kumang tang mayam dagi nizage angang asigi utpirami ba magi presentation style yamna puning tawganingai oi thagachari aduga Antarctic school na sugumba mahiroi kayama putok pirakpa Haininga litana thagachari aduga mathangi akogi felicitation program gi maka sathajabu oina class 8 ki maths ki mathematics ki dugumba saruk amung lokachage class 8 ki maths ki angangjing position first tagina 8 fawba angtang ready the lebisi aduga prize asibu koigi kusinabinaba MAHEIKOL foundation gi oina koigi founder oina lebiriba inau Ranjit Kundrakpambu Kauksanjari Ranjit Kundrakpam Kauksanjari prize ki akoigi class 8 ki maths ki category kusin nabi damakta class 8 ki maths ki mathematics ki category the first position lor khraba angangni Danishon Moirangthem Camp Blooming Higher Secondary School Khangabok angang asigi hobu kubam tang mayam dagi nizage Danishon Moirangthem Camp Blooming Higher Secondary School Khangabok akoi angang laktragasu represent tobiba yaba mioi laktaragati kitang thuna kakat piraksi mathangda same saduna lebigadaba Khumukcham Sonia Chanu JNB Umathel first Danishon Moirangthem Camp Blooming Higher Secondary School Khangabok class 8 ki mathematics ki sinjagiba dugumba Einsteinian 1.0 ki sinjagiba competition to the first position lorokiba angang dugi parents na prize si lobiri mathangda same saduna lebi daba second position da Khumukcham Sonia Chanu JNB Umathel Kauksanjari second position da Khumukcham Sonia Chanu mathang the third position the Moirangthem Windit Singh Camp Blooming Higher Secondary School Khangabok Kauksanjari Moirangthem Windit Singh Camp Blooming Higher Secondary School Khangabok mathangi fourth position the Mangal Thoiba Kundongbam Camp Blooming Higher Secondary School Khangabok koi Camp Blooming Higher Secondary School ki thagachari sir Romenzu akoigi haijaru matamda lakpiba aduga represent tobiba aduga yamna akoigi thaganingai oribadi best school gi oinasu best school gi handaki Einsteinian gi best school gi award su pangbirakra badugum school ni ado
Mangal Thoiba Kundong Bamgi, parents na, Lobiri, 4th position Tarakiba, Cam Blooming Higher Secondary School gi, Takachari. Windit Kisu Laure na Takpire, Takachari. Aduga, Matangda, Genius Tokchom, Ram Krishna Mission School, Imphal. Genius Tokchom, Ram Krishna Mission School, Imphal. Matangda, Dushant Moirangthem, Pitambra English School, Imphal. Kausanjari, 6th position da Dushant Moirangthem, Pitambra English School, Imphal. Seventh position da Kulakpam Mominuddin Shaha, JNB Yaralpat, Kausanjari. Kulakpam Mominuddin Shaha, Angang Sigi, parent na, ako'y prize asi represent tawduna lobiri. Ahubo ko ba kaluna na, nasigi, position holder tariba ngang sing kuting magta, he na puning tawgat biba, wispi biba, mayam po na magta, afa ba he na, waiba, wairasunu haiduna, haijari. 8th position da Parlin Okram, JNB Umathel, Kausanjari. 8th position da Parlin Okram, JNB Umathel. Class 8 की science की category से जो now Ranjit Kundrakpam na tum bibigani ako'y angang karigumba angang absent oiba yauraga aduga parents natraga guardian natraga ako'y school gi represent tawiduna lakpi oza singna lobby gada boy targadi kitang mamang da chakat piraga Laibiragadi ako'y miscommunication laiba dagi ako'y ngakthok pangamgani aduna kitang hana ako'y position holder nipan ako'y napijaba sida represent tawbige angang singyo na ako'y mahut silaga lauge na hay taragadi kitang mamang da kakat piragna ba ningsingjari. Class 8 ki science ki category da first position da Danishan Moirangthem Cam Blooming Higher Secondary School, Khangabok. Kausanjari, Danishan, Moirangthem, Cam Blooming Higher Secondary School. Aduga second position da same saduna lebiga daba Dusant, Moirangthem, Pitambra English School, Imphal. Second position da Dusant, Moirangthem, Pitambra English School, Imphal. Position holder, Waira Krabangang Sing Asibu, He na Puning Togut Piduna, Kubak Kubigani. Third position da Mangal Thoiba Kundongbam, Cam Blooming Higher Secondary School, Khangabok. Third position, Ahum Suba, position Tarakraba, Mangal Thoiba, Kundongbam, Ahubu Kubak Kaluna Nangang Sing Asibu, Puning Togut Pigani. Fourth position the same Sadhuna Laibigadava PH Arifa Ayub Memorial English School Bengun. Aduga fifth position the same Sadhuna Laibigadavi Angela Kumukcham Padma Ratana English School Kakching. Kausanjari fourth position PH Arifa Ayub Memorial English School Bengun. Angang Singasibu he na puning togat pinaba Kanganjari fifth position da Angela Kumukchum Padma Ratana English School Kakching Kausanjari. Sixth position da Senyai Hizam Pitambra English School Imphal. Sixth position da Senyai Hizam
Pitambara English School, Imphal. Mathangda 7 position da Moirangthem Windit Singh, Kamloops Higher Secondary School, Khangabok. 7 position da Moirangthem Windit Singh, Kamloops Higher Secondary School, Khangabok. Mathangda Kausanjari Premi Pukrambam Mother's Pride Academy, Quaxify. Kausanjari Premi Pukrambam Mother's Pride Academy, Quaxify. Tagachari ngasigi event asibu akoina sinjaba matamda yam chauna mateng pangbirakhiba sponsor sing ahamda partner sing haitare akoigi sinjariba MAHEIKOL Foundation amasung KIHOM na sinjaba Einsteinian 1.0 Mathematics and Science Competition 2022 gi ngasigi felicitation event asibu mapung hena phan bi bahai tare mateng pangbirakpa partners Mitchna House amadi Math Circle Manipur aduga sponsor da Laibiriba Sur Hospital Jovial Career Foundation aduga Lemlai Manipro the Readers Bookstore hairiba koi partners amasung sponsors sing asibu hainingai litana thagachari akoigi sponsors sing asibu felicitate tawjabo ina kaukhatchage partners ki oina Mitchna House ki representative amtang kaukhatchari aduga Math Circle Manipur kausanjari Mitchna House ki aduga akoigi felicitate tawinaba ngasigi chief guest ki famfam langda lengsin biriba Dr. Sri Yumnam Radhesam Singh MLA Yanglam AC akoigi ngasigi sinjariba Einsteinian gi adugumba committee organizing committee gi site gi kudol amtang pibi nabi damakta kausanjari kudol pibi nabi damakta chief guest ki famfam langda lengsin biriba mingoina hangatcharabada Dr. Yumnam Radhesam Singh MLA Yanglam AC Mitchna House ki adugumba representative ama koi haininga letana thagachari partner oibiduna ngasigi thorom asibu hena mapung phan bigudangta organizing committee ki maigai dagi haininga letana thagachari lengyan fi kudol tambiri aduga Math Circle Manipur ki representative ama kausanjari Math Circle Manipur ki aduga sponsor oina tawbirakhiba Sur Hospital akogi case price oina haitare mateng pangbirakhiba 15,000 mateng pangbirakhi ni hainingai leitona thagachari Sur Hospital ki representative lebi taragadi amtang kakat piragadi am nungai jagani kausanjari Sur Hospital ki mahut sinbiraga kabiraiba ngasigi thoramasida sponsor tawbiriba hainingai letana thagachari Sur Hospital Khangabok hainingai letana thagachari lising taramangagi senfam chauraba senfam ama ngasigi thoramasigi sinbada mateng pangbiramba aduga Jovial Career Foundation na lising tara humdoi amagi adugumba case oina mateng pangbirakpa Jovial Career Foundation gi akoigi representative amtang stage ta noluna kaukhatchari mathangda Manipro na akoigi ngasigi sinjariba service ki aduguma designing amadi graphic ki amna chauna mateng pangbibani Manipro gi representative amtang akoigi daista lengkat pirna ba khangan jari
sponsor amadi akhoi partner kaya ama leibana akhoi thorom masi he na mapung phana sinba ngamjari bani sponsor sing asigi damakta hobu khupam tang mayam tagi nijage aduga readers book store gi amutanga last oina readers book store gi lairik akhoi gi angang singda kudol prize pi matamda lairik yauna khoina pizabada mateng yam chauna pangbireba readers book store gi mihut amtang kakat piragadi yam nungai jagani thagachari sir hainingali tona thagachari akhoi gi felicitation program asigi maka satharakpada class 9 gi category gi amuk prize pi nabagi matamadu la a class 9 gi maths gi category pi bi nabi damakta ngasigi thorom mapu oina ngasigi thorom sigi mapu oibiriba president oina akhoi gi president gi famfam langda ngan thoi biriba sir Sri Kundrakpam Rajan president Ekasini trust pu ngasigi class 9 gi category maths ki amadi science ki category ani maksi prize yantok pinaba noluk na hangachari class 9 gi category da first position dagina 8 position phobom tang sem saduna laibisi class 9 gi maths ki oina first position da Roshan Kundrakpam ahubu kubam loina nangang sibu pungning thogot pigani KM Blooming Higher Secondary School gi mahiroi ni mathangda sem saduna laibigada Yambem Nutan Raj Padmaratna English School Kakching hojik prize lori basi Roshan Kundrakpam gi akhoi gi mohut chinjaga lobi bani second position da Yambem Nutan Raj Singh Padmaratna English School Kakching ahubu kubak loina nangang sibu pungning thogot pigani third position da Khangembam Satyajit Singh LM High School Thoubal Koksanjari Khangembam Satyajit Singh LM High School Thoubal Mathangda fourth position da Saikhom Pari Singh Base Academy Khangabok fourth position da Koksanjari Saikhom Pari Singh Base Academy Khangabok fifth position da Salam Sonali Devi Victor High School Kakching fifth position tarakhi bangang ni class 9 gi mathematics ki kone sinjagi ba competition du da fifth position sixth position da Anchana Ningthaujam KM Blooming Higher Secondary School Khangabok sixth position da Anchana Ningthaujam KM Blooming Higher Secondary School Khangabok akhoi mathang da Koksanjari seventh position da Naurem Maldini Singh seventh position da ani ni tari se Naurem Maldini Singh JNB Umathel amadi Napoleon Thoksom KM Blooming Higher Secondary School Khangabok Koksanjari ahuba kuba kaloina nangang sing asibu hena thauna happy gani Napoleon Thoksom KM Blooming Higher Secondary School Khangabok eighth position Lanchenbi Moirangthem JNB Umathel Koksanjari Lanchenbi Moirangthem JNB Umathel Mathangi class 9 gi maths ki tugumba category gi lokhot kraba tungsida science ki category mu lokhot chage science ki mana lobi gada ba haitare position holder tarakhi bangang sing class 9 gi science first position again 8 position ba sem sadun laibisi ngasigi president na mana sidum pibi gani first position da ahubu kuba kaloina nangang sing Kundrakpam Tompok Maitei KM Blooming Higher Secondary School Khangabok
Mathangda second position Tarakhibi Salam Sonali Devi Victory High School Kakching Kausanjari. Second position ani suba position Tarakhibi Angangni Salam Sonali Devi Victory High School Kakching. Third position Tarakhiba Roshan Kundrakpam KM Blooming Higher Secondary School Khangabok Ahubu Kubak Loinana Angang Sing Asibu Pungning Thogot Pigani Roshan Kundrakpam KM Blooming Higher Secondary School Khangabok. Mathangda Kaisham Birjit Singh Sacred Heart School Yaripok. Fourth position Marisubu position Tarakhiba Kaisham Birjit Singh Sacred Heart School Yaripok. Mathangda fifth position the Ketrimim Anju Devi Victory High School Kakching Kausanjari. Fifth position the Ketrimim Anju Devi Victory High School Kakching. Sixth position the Jamson Tokchom Eastern Star Higher Secondary School Khangabok. Jamson Tokchom Eastern Star Higher Secondary School Khangabok. Mathangda Arista Sheikh 7th position Bright Brain Institute Lilong Kausanjari. Bright Brain Institute Lilong Arista Sheikh. Mathangda 8th position gi Mana Lobi Nabi Dongta Moirangthem Arnika Devi Kemlomi Higher Secondary School Khangabok Kausanjari. Laktrene Luxury Tagachari, sir, Henning Alitana, Nasigi Toromasigi, Toromapu, Ibiriba Mathang Manau, 9 Lakpana, class 10 gi category Yosalakadore, Hausi, class 10 Thabagi, ready the Lairiba Angang Singni. Class 10 gi Manalo Wigida Bangang Sing. Maths ki competition Sem Sadun Labisi Duga Prize Asibu Kuigi Angang Sing the position holder lower kriba pricing Asibu Kusin Nabi the Maktang Asigi Chief Guest ki from Langdalingsin Biriba Sir Dr. Yumnam Radesam Singh MLA Yanglam Asibu Nolukna Hankachari Eduga Nasigi class 10 gi Hoji class 10 Thabagi ready the Lairaba Adugumangang Sing ni Angang Sing Asibu Sarna Sargi Kutagi Prize Bibi Duna Hen Puning Togat PC. First position Kausanjari Apenba Ketrimayum Unaco School Mathematics ki Akoigi class 10 gi category sida first lower krabangang ni Apenba Ketrimayum Unaco School Ahubu Kubang Tang Mayam Dagi Nizagi Mathangda M. Arlex Singh, JNB Umathel, Kausanjari second position Tarakhiba, M. Arlex Singh, JNB Umathel. Ahubo ko ba kaloina nangang sing asibu he na puning thogot piu. Mathangda third position da Ithoi Sarungbam, Kausanjari, Ithoi Sarungbam Universal Students Academy Imphal. Universal Students Academy Imphal gi mahiroi ni Ithoi Sarungbam third position loroki bangang ni. Mathangda Soibam Akash Singh fourth position loroki bangang ni Taintot Unique School Imphal. Fourth position loroki ba Soibam Akash Singh. Angang Singh asibu he na puning thogot piu. Fifth position da Maibam Nareshwar Singh ADL English School Wabagai. ADL English School Wabagai gi mahiroi ni Maibam Nareshwar Singh. Mathangda sixth position da
Ningthaujam Kalpana Devi, New Public Higher Secondary School, Khangabok. New Public Higher Secondary School, Khangaboki, Ningthaujam Kalpana Devi, 6 position Tarakibi Angani, Ahubukuba Kaloinana, Angang Sing Asibu. Pungning Hena Thogot Pigani. Matangda 7 position Tarakiba, Mohammed Furkuan Kori, Antarctic English School, Yaripok. Kausanjari. Antarctic English School ki Yaripoki. Adugumba Mahiroi ne 7 position Tarakiba. 8 position da Kori Mayum Arkan Hussein. Kausanjari. Kori Mayum Arkan Hussein, Antarctic English School, Yaripok. Matang class 10 gi science ki category sina aroiba oigadoine aduga khwaidagi maru oiriba ngasigi prize ahum amasu leiri haitare adu koi keno toraga kusinaba loiraga felicitation thoramasigi khwai maru oibani aduna mayam desktop kusinaga doine yam chauba dugumba manani aduna class 10 gi science ki category da first position dagina 8 position bawa lor krabangang sing ready da lebisi first position lor kraba Namai Rakpam Asmita Devi, Tiny Tots Unique School Imphal, Ahu Bukuba Kalonana, Angang Sing Sibu, here na Puning Thogat Pigani. Namai Rakpam Asmita Devi. Mathang da Kausanjari, second position da Rubaya Kulakpam, Kausanjari, Antarctic English School, Yaripok. Kausanjari, second position Takiba Ngangni, Rubaya Kulakpam. Angang Sing Sibu, Kuba Kubiduna Kwiki Hen, Puning Thogat Pigani. Third position Tarakiba, Ithoi Sarungbam. Third position da Ithoi Sarungbam. Universal Students Academy, Imphal. Matang da fourth position je Anini. Fourth position da Ahan Bada Sylvia Laishram Peace and Freedom Academy, Thawbal. Kausanjari. Aduga fourth position da same position da Soibam Akash Singh Tiny Tots Unique School, Imphal. Soibam Akash Singh, Tiny Tots Unique School, Imphal. Mathang da 6th position da Naurem Rikando Singh, Padmaratna English School, Kakching, Kausanjari. 6th position da Naurem Rikando Singh, Padmaratna English School, Kakching. Mathang da 7th position same sadhuna lebigaba MD Irfan UN Model English School, English High School, Kausanjari. 7th position da MD Irfan UN Model English High School. Aduga 5th position marakta okay. Kaukachari 5th position da Maibam Nareshwar Singh ADL English School, Wabagai. 5th position kita magtaho buku bakaloy na Angang Sibu Puning Thogat Pigani, Maibam Nareshwar Singh, ADL English School, Wabagai. Matang da 8th position da KSH Naresh Singh, JNB Umathel, Kausanjari. Last but not the least, KSH Naresh Singh, JNB Umathel. Thagachari, sir, bohining alitan thagachari. Akoigi. Nasai akoigi kitang theng na report torok pa ngang class 3 gi category da Singkhai Thiam Kausanjari.
Okay. Prize kusun nabi nama ngasigi program sinbiriba KIHOM gi koi gi represent to biriba Branson bu kausun jari. Masai koi report se kitang theng na pibirak paduna. Class 4 gi maths ki category da first position lorokiba angang ni ahibam Denison Singh Guidance Navodaya and Sainik Institute Khangaboki angang kitang theng na report to birak pani aduna kausan jari class 4 gi maths ki category gi ahibam Denison Singh Guidance Navodaya and Sainik Institute Khangabok ahubu ko pakalona nangang sing asibu puning thogat pigani koi kitang report kitang theng bana koi ki sin bada kitang charak chahing na bakra leire aduna kitang matam kitang theng gi bana haitare mayam na waro biroi mathang the third position da Priya Lakshmi Huidrom Guidance Navodaya and Sainik Institute Khangabo kausunjari third position loroki bangang ni Priya Lakshmi Huidrom mathang the same sadhana lebigadaba fifth position lorokiba Moramba Yumnam Guidance Navodaya and Sainik Institute Khangabok mathang the same sadhana lebigadaba Bikas Thinguzam Guidance Navodaya and Sainik Institute Khangabok aduga mathang the same sadhana lebigadaba seventh position da Aribam Yaiha Guidance Navodaya and Sainik Institute Khangabok aduga masina roi bogetoni fifth position Maramba Yumna Guidance Navodaya and Sainik Institute ahu bakubang tang mayam dagi nizari angang singa sigi hena tungi punsi da hena mai paknaba Bikas Thinguzam kausunjari Guidance and Sainik Institute Khangaboki Okay, aduga thagachari Branson aduga ngasigi thoramasida angang singbu hena pungning thogat pagi adugumba thoramni akoigi felicitation program ni aduna program gi makha satajarak poina lesson chongtham dagi akoigi flag show gi akoigi any flag ama angang sida hek utpi ba matamda any country haitare more than 200 countries leibasida any flag ama utpa matamda ngang sina flag sigi country haitare country dugi akoigi maming do country name do pirakaduni aduna yamna interesting oibani aduga leiriba ngang singna su akoi yengbada yamna interesting oigada ba haitare aduna kaukhatchari listen chongtham ngasai gi akoigi sir Dr. N. Sret Chongtham gi masanupa kauksanjari ahubu ko ba kaloina na ngang singbu angang asibu pungning thogat pigani akoi flag se yam khangponte adubu angang sina hena akoi khangjalakaduni haitare akoi football yengmadi Portugal khara khang Spain khara khang adumain haitare Hello. Is this working? Yes, say hi. Hi, My name is my name is Lishang. Chongtham. Shomtam. Yes. So Lishang se hozik chahi manga sure. Mana chahi ani makhai
surok padwai mana flex ya dum kaini akoina khangdriba punsi tadriba flex maming adum hairakpo adagi aina masi interest si leira mane haidana magi flag akoina prepare to bibani leibi bani so aina suside hangjarake mayamna so dum phone dagi any country amagi flag quite lui khanbo rasu yai mangandam utpiyo ngatang dum mana guest to mangam bribe do yengse loina country khangna tana mana yarakadra di khangde hujigma logo koi companies mayamgi mostly car company adai logo haitare companies mayamgi adu mai khangba ngame adagi countries mayam koi map ta kadai jaga da yawi have ju khangba ngame globe am piraga kari country kadai da lai bana do within seconds ma dum khangba ngame ma di loina ma hai jabne do yam di yame matam yam lawi ma se sida ma di wa bana idea khoi na wa khalakani adu huji aina sum daw ni na mayam na hai basu yawe thoin ki aina ta aga country khara khak puraga angang sina namdana hayan boi ni hadana so to be koi frank hai tare an mai to busu na chede adu ai santos ta ju khara pijage asom na kan gi santos na khara haibiro aina som de khara haijarake khara thuna ba aduga haijaga da ba ma si akhoi na takpiru banate plus angang the burden karim ta to de na khalle because he has never complained ma wa ene sugai haide akhoi na war tok pan ayam bane like ai hoji si country ki flag si ona taina na utlabani isang which country is this madum ona taina jodum haijere which country Italy. Very good. See Italy country ki flag ne. Next, which country is this? India. Wow, very good. Now look, uncle will show you another flag from there. This one. Which country is that? Wrong? No. Go and change it. Direction owner ang male. Which country is that? Bulgaria. Bulgaria. Direction owner begini. Now this one. Solomon Island. Again? Solomon Island. Solomon Island. Now give this to uncle. Uncle will show you. This one? Malta. Malta. Very good. See Malta. I have a country to give flag. Maning the maming with the yaw. Isn't this one? This one, that one. Indonesia. Indonesia. And this one? Tunisia. Very good. Tunisia. So me. And this one? El Salvador. Kaya ba? El Salvador. El Salvador. Hai. Somda again? Matang somda. This one? Kenya. Kenya. Very good. And this is? France. Wow. And this one? Iraq. Iraq. Mayam phone dagi khara adum hangbirak pa yagani. Adum santos na kadnire to biyo dum diye. And this one? Djibouti. Djibouti. Sombra. Ay chume. Ay safalam da tauge, safal tauge. Then this one? Bolivia. Bolivia. Very good. And this one? That one? Slovenia. Slovenia. Correct. And this one? Burundi. Burundi. Very good. Burundi. Asom dadi. This one. It's a difficult one. Nicaragua. It's not difficult for him. Nicaragua. Hai. And this country is? Tanzania. Tanzania. Very good. Mayam phone dagi adum pubiraga sida hangbirak pa yagani ko. And this one? Micronesia. Micronesia. Kaga live hangbiyo. Micronesia. And this is? Look here. Honduras. Honduras. Very good. Si madi ako'y na country o ina bo ako'y na pakta driba dugumba ni angang sitam tahang jage. Vanuatu. Kaya ba? Again? Again? Vanuatu. Vanuatu. Ma'am tabi river country names. Listen, this country is? Kyrgyzstan. Kyrgyzstan ji flag ne hai. Very good. Ado flag khang natana ne. Aina hoji tawdu sina country maming hairaga adu ki country du ki flag ta kari color yawi flag ta kai yawi da mo hang jage. Listen, you tell me the color of the flags. Yes. Luxembourg. Luxembourg ki flag ki color to kai kai hoige hairo? Red, white, blue. Blue is dark blue or sky blue? Sky blue. Silere. Mathak tagi makhaba wai dhere. And there? And this one? South Sudan. South Sudan. Very good. See the India ga khagamani. This is India flag? See India. Niger. Niger hai ba. Koi da hanga di kadai de. Now
Lisang, country flag. You tell me the name of the country. Flag color is green, red, and blue. Aduga flag tana. Lips yawe. Eritrea. Kari? Eritrea. Eritrea. Sumdi. Sila ini explain to zari do. Si flag sini. Santos kitang tujan bira kera tonda giwena. This one. Cape Verde. Cape Verde. And maraktagi salage. This one. That one. Hungary. Hungary. Bolse am haigiba. And C madi. Guatemala. Guatemala. Aduga. And this is Barbados. Barbados. To sira. Huh? No. Ware. No. Ma'am, phone again mani dut piu. There, uncle is showing you another one. This one. Latvia. Latvia. Correct. Very good. Last one. Yes. This country is South Africa. okay. To kiro ida ba. Ado. You tell me the country flag of Republic of the Congo gi flag country. Na to sisi luwi grabani. No, na to luwi grabani. Republic of the Congo gi flag color hairo. Green. Yellow. Red. Red. Green, yellow, red. Luwi rabo? Wow, correct. Very good. Next country. Costa Rica. Costa Rica. Adudi Lucia Siko hurry up Torga. This is Gambia. Gambia. Very good. Ma'am, phone the game need happy rakpayay. Adi lisang last hour sira. No, last hour si. No. Pare. Here. No. This one is finished. This one. Oh, lisang this look. Mercedes-Benz. Mercedes-Benz. Automobile car company. Very good. Asomgi flex di. Asongi Sigi flag. Chumira pa idiram tiyang. Asisi correct or wrong? Ato kung Wrong. di. Sidi. Cameroon. This country is Kedora ba? Onari. Benin. Very good. Benin. So mayam ato pa logo sing laira ka so ko na matang sabam da matam yam na logo do niram da ung tawzage. No, thingy. Next time, okay? This country is papatorke, okay. Matu uy si Airi. Santos from the Bibiro. This country is USA, very good. This one is Ireland, very good. This one is North Korea. Very good. This is Indonesia. Tauhre. This is Uruguay. very good. This is Kazakhstan. very good. This is Spain. this Cyprus. this Saint Vincent again. Hiro. Kitts and Nevis. Saint Kitts and Nevis. Jume. This is Syria. This is Lithuania. this is Singapore. this is Zimbabwe. very good. This is Burkina Faso. This is Iceland. This is Sweden. Aiware. Sao Tome and Principe. Kaya daw lagi. Sidi. Belgium. This is Croatia. this is Antigua and Barbuda. This is Israel. this is Central and African Republic. Central African Republic. Very good. This is Swaziland. this is DRC Congo. DRC Congo. Very good. And last ato pa program le ko. Next program mung tog se ko. Next time papagalis hanggang mula ato si ko. Papa, for the last time, this country is Morocco. okay. Very good. What is this? This logo is Tesla.
Tesla. Portugal. Portugal. Very good. Is a Portugal ki football player name do kai hai bano? Hangde? Football player name is Portugal ki do? Hai nang nang kami do di. Angang je Ellen DeGeneres show da tang tha batari. Ellen show da itare. CD last one ama. Huh? Mayam ya already. This one? Gabon. Gabon. Okay. Thank you. Thank you. Aduga angang akoigi lisang song thambu haitare. Akoi he na puning thogot poina ngasigi sinjari ba maigai dagi book amtang haitare akoi pizza gi haitare. Ngasigi president gi phom lang election biriba sir Kundrapam Rajan na akoigi kusinnabi gani. Ellen show da mathang amtang tha batari masi angse thagatchari thagatchari ngasigi khoigi thorum sige yam mari leina na haitare angang amoina Einsteinian 1.0 gi leiriba adugumba thorum sida angang sigi mathelam haitare pubiram bani thagatchari haningai leitana aduga akoi boba khangoi haitare country gi leiriba name khara aduga flag yauna with flag khangai ni plus flag tu gi manungda kari machu blue green white adagi star yauba adagi punna khangai ni haitare yamna ga haitare pungning thoginingai oi aduga laipok haitare ne akoi ge sir chief guest na habi bada laipok ni na habi adumak haibi yai hana haijage mathang sidi mayamna ngasai dagi ngainari ba haitare ngasai marak tasu akoina dubudi hafet lautok chakre ngasigi akoina Einsteinian 1.0 gi sinjariba maths and science competition 2022 gi leiriba akoina thamjariba junior Einstein mathematics junior Einstein science aduga khwaidagi maru oiba maga Einsteinian School of the Year hariba adugumba prize sing asi akogi yenthokpagi adugumba tanjadu lae aduna prize sing asibu kusin nabi damakta ngasigi chief guest ki phomphong langda lengsin biriba sir ikai khumnabda matik charaba Sri Dr. Yumnam Radhesam Singh MLA Yanglam Asibu kausanjage nolukna kausanjari aduga ngasaigi akoina sinjariba khudingmak sida khwaidagi akoigi kaitare junior Einstein haiba mingthol ase piriba phanghiba angang sing angang ani maths ki ama aduga science ki ama aduna makoije Einstein macha haitare aduna adugumba Einstein macha Einstein gumba ama oirakadauba adugumba ngang sing henna pungning thogotpagi oina sinjaba adugumba thoramni aduna akoina sinjariba sida junior Einstein mathematics ki adugumba mana phangbirakhraba angang adudi Tom Thin Laisram Base Academy Khangabo class 7 maki phangkibe score 96 out of 100 ahubu kuba kaloina na angang asibu pungning thogot piduna mahaki tungi punsida hena yaifaba aduga mahak nek chaningiba aduga Tom Thin Laisram gi parents yaubiragadi parents yauna thokpiragadi hena nungai jagani Tom Thin Laisram gi parents kausanjari akoi sinajariba je desktop ama akoi sinajariba ni aduna akoina ngasigi Einsteinian 1.0 maths and science competition gi 2020 gi oina sinjariba sida junior Einstein mathematics ki mingthol phangraba haitare adugumba angang ni Tom Thin Laisram akoi computer desktop ama akoina pizabani ahuba kuba kaloina na angang asigi punsida hena yaifaba adugumba oirasanu haiduna organizing committee gi maigai dagi mohut sinjaraga wispijari thagatchari haningai letana aduga akoi mathangi junior Einstein science ki hairiba adugumba mingtholasi phangkraba angang asibu
ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯟꯅꯕꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯔ ꯑꯅꯤꯃꯛꯅ ꯑꯣꯏꯅ ꯄꯤꯃꯤꯟꯅꯔꯁꯤ ꯁꯔ ꯑꯩꯈꯣꯏ ꯆꯤꯞ ꯒꯦꯁ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯤꯃꯛꯅ ꯁ꯭ꯇꯦꯖ ꯊꯛꯇ ꯉꯥꯟꯊꯣꯏꯕꯤꯔꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯧꯁꯟꯖꯒꯦ ꯑꯊꯣꯏꯕ ꯍꯤꯖꯝ ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔ ꯀ꯭ꯂꯥꯁ 3 ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯃꯥꯔꯛꯅ 84 out of 100 ꯀꯧꯁꯟꯖꯔꯤ ꯑꯊꯣꯏꯕ ꯍꯤꯖꯝ ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜ ꯋꯤꯠ ꯄꯦꯔꯦꯟꯠꯁ ꯀꯥꯕꯤꯔꯒꯗꯤ ꯄꯦꯔꯦꯟꯠꯁ ꯌꯥꯎꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯄꯦꯔꯦꯟꯠꯁ ꯌꯥꯎꯅ ꯀꯥꯈꯠꯄꯤꯔꯛꯁꯤ ꯑꯍꯧꯕ ꯈꯨꯕꯥꯛꯀ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯌꯥꯏꯐꯕ ꯍꯦꯟꯅ ꯐꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯀꯔꯤꯌꯔ ꯗ ꯍꯦꯟꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯄ꯭ꯔꯥꯏꯖ ꯈꯨꯠꯁꯤꯟꯅꯕꯤꯔꯤ ꯗꯦꯁꯛꯇꯣꯞ ꯑꯃꯁꯨ ꯑꯉꯥꯡꯁꯤꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯤ ꯉꯁꯤꯒꯤ ꯁꯤꯟꯕꯤꯔꯤꯕ ꯃꯍꯩꯀꯣꯜ ꯐꯥꯎꯟꯗꯦꯁꯟ ꯑꯃꯗꯤ ꯀꯤꯍꯣꯝꯅ ꯁꯤꯟꯖꯕ ꯑꯥꯏꯟꯁꯇꯥꯏꯅꯤꯌꯟꯒꯤꯁꯤꯗ ꯖꯨꯅꯤꯌꯔ ꯑꯥꯏꯟꯁꯇꯥꯏꯟ ꯈꯔ ꯄꯨꯊꯣꯛꯆꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯟꯊꯣꯛꯇꯨ ꯐꯪꯖꯔꯦꯅ ꯍꯥꯏꯖꯒꯦ ओके अदुगा अखोगी अंगांग सिंग असिदा सर उत्तम कुमार निंगथौजमना चही अखोगी पुंगनिंग हेना थौगत पोइना लुपा लिसिंग मंगा मंगा केस प्राइस ओइना हापीगनी हाइबिगनी अदु अमतंगा लाउथोक सहोगे अमतंग काखत पिरक्सी वारो पिरोय सर उत्तम कुमार निंगथौजम अदुगा अखोगी ओके अदुदी अखोई लेबिरिबा सर चीफ गेस्ट की खुथांगदगी अखोई सिनजगे अंगांग अनिमक लेंखलक्सी जूनियर आइंस्टाइन अनि मैथ्स के अमदी साइंस के अनिमक टॉमथिन लाइश्रम अमदी अथोइब हिजम खुबाक खुदुना अंगांग अनि सिबु हेन पुंगनिंग थौगत पिबा सर उत्तम कुमार निंगथौजमना केस प्राइस की मना थंबिरमनी 5000 ईच अदुना हाइनिंगाइ लेतुना थागतचरी अदुगा मयामना अखोइगी आइंस्टाइन लिटिल आइंस्टाइन अनि हाइतारे अनि सिबु खुबा खुबिदुना हेन पुंगनिंग थौगत पिसी ngasiगी जूनियर आइंस्टाइन मैथ्स की टॉमथिन लाइश्रम अदुगा जूनियर आइंस्टाइन साइंस अथोइब हिजम थागतचरी मैमना ngसाइदगी ngainaduna leiriba haitare Einsteinian School of the Year Einsteinian School of the Year gi mana asi lanthokpinawingta asigi chief guest ki phongphong landa lengsin biriba sir Dr. Yumnam Radhesam Singh kausanjage yang akoigi hanglam asigi MLA oina leibiriba sir bu aduga Einsteinian School of the Year tarakibasi akoigi school अखोगी लेरिबे स्कूल अखोगी वेन्यू मंगा मुखी चांग दा खोइना पांगथोक जबसिदा तोंगान तोंगान बा स्कूल सिंग हाइतारे तोंगान तोंगान डिस्ट्रिक्ट की स्कूल सिंग ना सरुक याबेरी सातु सिंग हाइतारे महिरोय सिंग कयामा पुदुना अदुगा तोंगान तोंगान बा स्कूल सिंग दुगी मरक्तुदगी ख्वाइदगी फरे बेस्ट स्कूल ऑफ द ईयर आइंस्टाइनियन बेस्ट स्कूल ऑफ द ईयर हाइबा मनासी द केम ब्लूमिंग हायर सेकेंडरी स्कूल खांगाबोकना लौक्रेदुना अहौबो खुबा कलोइना ngasiगी आइंस्टाइनियन स्कूल ऑफ द ईयर द केम ब्लूमिंग हायर सेकेंडरी स्कूल खांगाबोकी प्रिंसिपल ओइनासु लेबिरिबा सर रोमेन मंगांगबु स्टेज तक्ता कौसनजरी अहौबो खुबा कलोइना सर असिबु हेना वेलकम तौबिसी बेस्ट अखोगी आइंस्टाइनियन स्कूल ऑफ द ईयर अखोगी फोटो शूट की दमकता अखोगी फंबिरिबा प्रेसिडेंट सु याउबिरगदी हेना नुंगाइजगनी अखोई खुसिनरिबसी प्रोजेक्टर नि अंगा हौजिकी मतमदा हाइबा तारे हौजिकी मतमसिदा स्मार्ट स्कूल अरो स्मार्ट क्लास यामना मरु ओइबनिना आइंस्टाइनियन स्कूल ऑफ द ईयर हंतकी मना फंबिरिबा द केम ब्लूमिंग हायर सेकेंडरी स्कूल दा सिंजरिबा माइगैदगी प्रोजेक्टर मा खुदोल तमजबनी अमुकसु हना मयामदगी खुबामतंग निजरी आइंस्टाइनियन स्कूल ऑफ द ईयर द केम ब्लूमिंग हायर सेकेंडरी स्कूल खांगाबोक अखोई फेलिसिटेशन प्रोग्राम लोइसन बगी तंजादो योक्सलकदोरबनी अदुना ख्वाइदगी मरु ओइरिबा ngasiगी तोरमपु ओइबिरिबा श्री कुंद्राकपम राजेन प्रेसिडेंट एकासनी ट्रस्ट
ꯄꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯄꯤꯆ ꯂꯥꯟꯊꯣꯛꯄꯤꯅꯕ ꯈꯪꯍꯟꯖꯔꯤ. Good afternoon, everyone. Ngasigi yamna chinglem laba felicitation program Einsteinian 1.0 function sigi thoidoi dona ngasigi chief guest ka sondaling chimbiriba thoidoi ming panjarabada honorable Sri Dr. Jumnam Nadisham Singh Kakun Uchari Loina na guest of honor ka sondaling chimbirambi koigi mingul panjarabada haujimak kidi mafam sida lebidraba koigi mingul panjarabada Victoria Yenkom MPS Commanding Officer Second MR Fal Kakun Uchari Loina na mangdaling chimbiriba loin subsanjaraga koigi ngasigi my pakraba winner oigraba successful candidate in a logjarage aduga madugi guardian sing aduga print in the media loinmak aino sanjaraga ai ekonon kurumjari loinana yam tentakpa koigi hojiksi yamsi ingba loinana ngasagi saklama kanda bason pibada taning dabadu thoni maramdi ingna gingsala pone changna lamak bi timing oibini na masidawa ngangbada taning roi sei bahapta jare maramduna ai tension jarbada ngasigi function si karigino hai kanda adom madongi isa sing sigi tungi lambi jana na honabada malik amagi saklo loriba aina thamjarabada mahikol amadi KIHOM hairiba Anisia, Aidi Tashin Malik Amani Logzage, Mang the Pampiribi, Isa Sing, Mapam Sida Lake Dragasu, Sumba Port Sida, Hena, Sarkar Kanga, Howriba Tungi Jati Jumbira or Mayam the Siam Ponate. Toing of a song in behind men Akoi voluntarily, Tola Ganda, roll of the Juts Haidana, Kogi Yam Sauber Rolama, Juno Jut Chamba, Aduk Angang Chamba, Aduki, Taudang Duda, Kogi Mahikolamadi. KIHOM na lobidana lobiriba posi ai yam nungaijai matung tabadasu sidagi hena chawna mapung phana pangthokpo orasunu haibo thamjaraga. Thank you overall. Thank you. Thagachari ngasigi torumapu oibiriba ikai kumnam tikjaraba Sri Kundrapam Rajan President Ekasni Trust Haning alitana thagachari ngasigi toromsigi presidential speech thambiram gidamta akoigi sponsor tawbikhiba akoigi kitang thengna yobirak bai tare dumtang akoigi sponsor ki felicitation matek amtang hai tare tang logjahoge akoigi Diamond Radio gi representative amtang kausanjari Diamond Radio gi asigi torom sinjariba Einsteinian 1.0 gi thoram masibu pangthokpada sponsor tawbirakpa Diamond Radio gi akoigi mihut sinbiraga stage tang kakatpiraga di yam nungaijagani aduga akoigi ngasigi guest speaker oina su leibikhiba sir Dr. N. Sret Chongthambu akoigi loidi loisalakadore haitare ado aroibasida Sarbu koigi felicitate to boy na hitare kudol amtang bibinaba koigi ngasigi president gi from nangda election biriba sir Sri Kundrapam Rajan da nolokna hankachari kausanjari ngasigi guest speaker oina su langbirakhiba sir Dr. N. Sret Chongtham koigi organizing committee na koigi kudol tambinaba kanganjari Sargi wari tabi hobro ngasai tahoi ko adudai hen ba wari kayam leidi haitare akoi dum tarabni class 10 dagi 11 amadi 12 fawba tare ni aduna saru koigi chani ga taruk se simha puhallini aduga akoigi sargi aina kauroi da haitare kubak sida chai chama kun phugi haitare aduna oi ga yet ka ani sida haitare adu phugi baduna haitare
adudagi chection ba ma yawgre haitare kauram ba haitare notebook kauram ba idamak haitare ado haining hai letana thaga chari ngasigi thaurum sida guest speaker oina lengbirak pa haining hai letana thaga chari aduga ngasigi thaurum masi gi loisalakpagi tanjadu yausale aduna board of thanks pibi nabidamta kausanjari Rakesh Takelambam kausanjari. Hello, I am Pudam Pukurum Ngasigi Thoramasibu, my partner Pangtok Puda Mating, Wiliba, Pangbiliba Sing, Hamna Mingona Panjara, Quigi, VIPs live, the gays, Simbo, Tagat Pungdokchari, Amasung Lapiriba, parents, guardians, Amasung students, Simbu, hiding a later Tagachari, and media partners, Amasung Quigi print media Singbusu, hiding a later Tagachari. Masung akoigi event asibu sponsor tobiriba masung akoigi partnersing busu thagatpa phongdokchari aduga akoigi ngasigi event asida guest speaker amasung akoigi science show tobi utpikiba firm sing busu haninga leitana thagatchari aduga akoigi ngasi function asibu mai pakna pangthokpada mateng pangiba punamakpu KIHOM amasung MAHEIKOL gi maikai amato oina thagatpa phongdokchabaga loinana ki thoram asi matang da loisinjare invite